Hauzingasigi Diamond Radio gi pungning gi warol gi thorom tabiriba khudingmakpu ayekpam nursing na taramna oksabagalona mayambu ikoknona khurumjari ngasigi pungning gi warol gi thorom asigi damak thamjari ba telephone number amuktang mayam da ningsingjage thamjari ba telephone number asi 7630944377 amuktang gahanna 7630944377 hariba numbers ta call tawbiraktuna isai sagi oiba pungning gi warol hajabata isagi thamoida phawiba amadi radio asina sandoksariba thorom sing asigi matangda isai sagi apen pen dagi moching phongdok piraktuna ikoi myam punna khana minasi tana minasi ngasigi thorom asi hojik diamond radio gi youtube channel khusem live amadi manipur online radio gi khutang da sung asigi thorom asi hojik live thajari tabiriba sing na ngasigi thorom asida call tawbiraktuna isai sagi pungning gi oiba wafam sing phongdok piduna ikoi myam punna khangmina nabagidamakta thorom asigi khudong chabasi longminasi ngasigi ahanba phone call lokhachagi hello hello tazare ahanba da isagi mingale phumgasi haibiyo pungning wan ta phongdok pe tawbun hoi hoi pungning gi wafum su phongdok piyo aduga isagi pungning gi wafum si phongdok pidringa gi mangoina na isagi mingale phumgasi hana muktang haibiramo ai ai ko tadine yari poktagi kana oibirabano memo ta kawe hoi hoi ado isagi pungning gi warol se phongdok pidringa gi mangoina na isagi inakta leibiriba radio set to kitang leithabiba yabra na tagana kitang khongkap ani homdang chathok pirakpa yabra hamza diamond di radio di staff loina nungai pe makon ka thade apai sana sei khat na ji sei khat ku khat ta phade mayam yaw ki adi sum hai te tawa sa mahabharat ka thabire roidro adu yam ai tajani hojikki oina di khoi gi paukhumsi mahabharat thabasi hojikki oina di khoi gi thaba yabagi khudong chaba dumadi leitri ko adubu athubu matamda khoi gi tamoga muktang khanajara kanda mahabharat ki series asi thabada kari akaiba lei amadi mamang de khoi gi copyright act haidana ko ekam khak masi khoida panchin biraktana khudong chadabam khak chauna mayona khibadagi mahabharat ki series asi khoi matam khitang di khong balepsi adugi matungda muktam ningna khongsi haidana haina khibadi lei adubu hojik se kamaina toksigi haibasi khoi gi tamoga muktang tanajara kanda mahabharat ki series asi mayamda khonga tahan ba yabra yabdu yingjagi aduga ngasagi mamangda haibirakpado hoi khoi gi isai sangasi thoramda adomna khoi gi isai aikona saksaba isai da damak yamna phajai phajab su yawin habibado yamna nungai jai tawbatabu aikoina isai sakpasi atuki matik haidana mayamgi khoi gi thagolsi tawjarage haidana tholokpa makti nattabanina thoram adugi mai ngakna nabagi damakta saksabi isai ni adubu soikibalan khiba damak mayam yawi tabiriba singna pukchel chauna ngakpiu haiba wafum sina thamjari makhatana adomgi wafum kari kari phongtok piningba leiri pungning gi waron pida saroi phongdok pi mayam pungning lok singam leise yam nungai pe ai tong tale diamond radio mayam no yam phade to se haine hoi diamond de na khoi de phade mayam haine di hoi mayamna dum nungsibidna pangai haibiba haiduni ko adobu hoi ekoi gi maikai degi su angamba thakta mayam gi puning nosing oibiya ba thabak thoram sing adamak matung koina adamak thanana ba thorang tawjagi haibu wafam si thamjari thagachari call tawbirakpa ngasi gi thoram sida adomna ahan ba caller oibidana thoram sing asigi matangda yamna marik chomba wafam sing phongdok pirami masigi damakta aikoi gi maikai degi ngkhai litana thagachari ngasigi thamjari ba telephone number mayam da ningsing jagi 7630944377 amuktang gahanna 7630944377 hariba number sidang asigi oina pungning gi warol gi thoram asida mayamna call tawbiraktuna saruk yabiba yagani ngasigi thoram asi hojik youtube ki khuthangda amadi khusem live amadi manipur online radio ki khuthangda su thoram asi live thajari hojik matang ki call lokhachage hello hello ahan bada isagi mingale phumgasi habiu aigi ming sadananda hairok tagi sadananda call to birak pathagachari hojik se hairok maike si koi gi vote su loikhre kamai to biri ge hapetang paudom biram ba yabro mayamda
ꯍꯧꯖꯤꯛꯁꯤ ꯊꯣꯏꯗꯣꯛꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯑꯝꯇ ꯂꯩꯇꯦ ꯏꯔꯥꯡꯒꯨꯝꯕ ꯑꯃꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯂꯩꯇꯦ ꯑꯗꯨꯝ ꯅꯣꯔꯃꯦꯜꯅꯤ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯚꯣꯠꯀꯤ ꯃꯇꯝ ꯌꯧꯗ꯭ꯔꯤꯉꯩꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯀꯟꯈꯤꯕ ꯖꯒꯥ ꯍꯥꯏꯇꯥꯔꯦꯀꯣ ꯍꯩꯔꯣꯛꯁꯦ ꯑꯗꯨꯅ ꯍꯩꯔꯣꯛꯀꯤ ꯄꯥꯎꯁꯦ ꯃꯌꯥꯝꯗ ꯑꯗꯨꯃꯛ ꯇꯥꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯗꯒꯤ ꯀꯃꯦꯟꯁꯤ ꯂꯧꯖꯕꯅꯤ ꯍꯩꯔꯣꯛ ꯆꯠꯂꯒ ꯍꯩꯔꯣꯛꯁꯤ ꯑꯁꯦꯡꯕꯅ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯈꯪꯗ꯭ꯔꯤꯕ ꯃꯤꯅꯗꯤ ꯍꯩꯔꯣꯛꯁꯤ ꯌꯥꯝ ꯁꯥꯊꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯌꯥꯝ ꯇꯧꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯔꯥꯡꯁꯤ ꯂꯦꯞꯇꯗꯅ ꯂꯩꯔꯤꯕꯩ ꯃꯑꯣꯡꯗ ꯑꯗꯨꯝ ꯃꯌꯥꯝꯅ ꯈꯟꯕꯤꯔꯤꯕꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯍꯩꯔꯣꯛꯇ ꯂꯥꯛꯄꯤꯔꯕ ꯍꯩꯔꯣꯛꯇ ꯊꯦꯡꯅꯅ ꯂꯥꯛꯑꯒ ꯑꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯡꯁꯤ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅꯗꯤ ꯍꯩꯔꯣꯛꯁꯤꯁꯦ ꯑꯩꯈꯣꯏꯅ ꯈꯜꯂꯝꯕꯒ ꯁꯤꯗ ꯂꯩꯔꯝꯃꯤꯁꯤꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯔꯦ ꯀꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕꯤꯕ ꯑꯗꯨꯝ ꯇꯥꯖꯩꯕ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯍꯥꯏꯅꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯩꯔꯣꯛꯇ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇ꯭ꯔꯦ ꯚꯣꯠ ꯂꯣꯏꯈꯤꯕꯒ ꯂꯣꯏꯅꯅ ꯑꯗꯨꯝ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯔꯦꯅ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯍꯣꯏ ꯍꯣꯏ ꯅꯨꯡꯉꯥꯏꯖꯩ ꯍꯩꯔꯣꯛ ꯃꯥꯏꯀꯩꯒꯤ ꯑꯣꯏꯕ ꯄꯥꯎꯗꯝꯕꯤꯔꯛꯄ ꯑꯗꯣ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯂꯤꯕꯁꯤ ꯏꯁꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯀꯔꯤ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯕ ꯂꯩꯒꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯣꯄꯨꯂꯔ ꯑꯣꯏꯔꯦ ꯇꯥꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯦ ꯃꯇꯨꯡ ꯇꯥꯔꯛꯄ ꯃꯇꯝꯗꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯐꯕ ꯁꯦꯕꯥ ꯇꯧꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯊꯥꯒꯠꯄꯒ ꯂꯣꯏꯅꯅ ꯍꯥꯏꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯕ ꯌꯥꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯅꯨꯡꯉꯥꯏꯃꯤꯟꯅꯅꯕ ꯑꯃꯗꯤ ꯂꯧꯁꯤꯟꯃꯤꯟꯅꯕ ꯌꯥꯕ ꯒ꯭ꯌꯥꯟ ꯂꯧꯁꯤꯡꯁꯤꯡ ꯂꯧꯁꯤꯟꯃꯤꯟꯅꯔꯀꯥꯟꯗ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯂꯩꯅꯅꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯟꯅ ꯍꯣꯠꯅꯖꯒꯦ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯋꯥꯐꯝꯁꯤꯡ ꯊꯝꯕꯤꯅꯤꯡꯕ ꯂꯩꯔꯤꯒꯦ ꯑꯗꯨꯗ ꯂꯣꯏꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯅ ꯀꯣꯜ ꯇꯧꯕꯤꯔꯛꯂꯒ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯗꯤ ꯍꯩꯔꯣꯛꯀꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝꯁꯤꯡ ꯊꯝꯕꯤꯔꯝꯕ ꯑꯗꯣꯝꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯕꯤꯔꯧ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯔꯒ ꯀꯔꯝꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄꯤꯔꯛꯏ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯌꯦꯡꯖꯒꯦ ꯇꯥꯃꯤꯟꯅꯁꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯣꯜꯁꯦ ꯉꯁꯤꯁꯦ ꯅꯝꯕꯔꯁꯦ ꯑꯃꯈꯛ ꯁꯤꯜꯂꯒ ꯇꯧꯕꯁꯤꯗ ꯀꯣꯜꯁꯦ ꯆꯠꯄ꯭ꯔꯥ ꯆꯠꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯦꯛ ꯇꯧꯕꯁꯨ ꯃꯥꯜꯂꯤ ꯑꯗꯣ ꯀꯣꯜꯁꯦ ꯂꯧꯈꯠꯆꯔꯤ ꯑꯃꯨꯛꯇꯪ ꯄꯥꯏꯖꯒꯦ The person you are Hello. speaking with ꯑꯩꯈꯣꯏꯒꯤ ꯀꯣꯜꯁꯦ ꯍꯣꯜ ꯇꯧꯈ꯭ꯔꯦ on the ꯂꯥꯏꯟꯁꯦ ꯀꯛꯆꯔꯤ ꯋꯥꯔꯧꯕꯤꯔꯣꯏ 924ꯅ ꯂꯣꯏꯕ ꯅꯝꯕꯔꯅꯤ ꯀꯣꯜꯁꯦ ꯍꯣꯜ ꯇꯧꯈ꯭ꯔꯦ ꯑꯗꯨꯅ ꯃꯇꯝꯅꯗꯤ ꯑꯀꯛꯅꯕꯤ ꯑꯣꯏꯕꯅ ꯀꯣꯜꯁꯤ ꯀꯛꯆꯔꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯛꯎ ꯌꯥꯔꯒꯗꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯅꯅꯕꯒꯤꯗꯃꯛ ꯍꯜꯂꯣ ꯍꯜꯂꯣ ꯑꯩ ꯋꯥꯒꯥꯗꯒꯤꯅꯦ ꯃꯤꯡ ꯁꯤꯒꯤ ꯍꯥꯏ ꯅꯝꯕꯔꯁꯦ ꯁꯥꯔ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯍꯣꯏ ꯑꯍꯥꯟꯕꯗ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯍꯣꯏ ꯋꯥꯒꯋꯥꯏꯗꯒꯤꯅꯤ ꯍꯥꯏꯕꯗꯤ ꯈꯪꯖꯔꯦ ꯃꯤꯡꯁꯦ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯝꯃꯨꯕ ꯑꯣ ꯋꯥꯒꯥꯗꯒꯤ ꯇꯝꯃꯨꯕꯤ ꯍꯣꯏ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯇꯝꯃꯨꯕꯤ ꯀꯣꯜ ꯃꯃꯤꯡ ꯇꯧꯕꯤꯔꯛꯄ ꯋꯥ ꯅꯠꯇꯕ ꯏꯆꯥꯗ ꯀꯩꯅꯣꯝ ꯍꯪꯕ ꯁꯤꯒꯤ ꯁꯥꯔꯒꯤ ꯅꯝꯕꯔꯁꯦ ꯁꯤꯒꯤ ꯑꯩꯅ ꯏꯁꯩ ꯊꯧꯔꯝ ꯈꯟꯕꯗꯁꯨ ꯑꯗꯒꯤ ꯉꯥꯛꯇꯪ ꯄꯣꯊꯥꯃꯤꯟꯅꯁꯦ ꯍꯥꯏꯕꯗ ꯁꯤ ꯅꯝꯕꯔꯁꯦ ꯁꯤꯖꯤꯟꯅꯩꯀꯣ ꯍꯣꯏ ꯍꯣꯏ ꯁꯤꯁꯦ ꯑꯗꯨ ꯊꯥ ꯑꯅꯤꯔꯣꯝꯗ ꯁꯨꯝ ꯐꯪꯗꯦꯕ ꯁꯥꯔ ꯁꯤ ꯑꯝꯇ ꯑꯩ ꯑꯃꯨꯛꯇ ꯍꯪꯖꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯁꯥꯔ ꯖꯦꯝꯁꯟ ꯄꯥꯏꯕ 9077 ꯁꯤꯗꯤ ꯑꯗꯨꯝ 24 hour ꯑꯗꯨꯝ ꯐꯪꯉꯦꯕ ꯁꯤꯁꯦ ꯐꯪꯉꯝꯕꯗꯒꯤ ꯑꯩꯅ ꯋꯥꯔꯤ ꯂꯤꯕꯗ ꯑꯃꯨꯛ ꯐꯪꯈ꯭ꯔꯦ ꯏꯁꯩꯗ ꯑꯃꯨꯛꯇꯪ ꯐꯪꯈ꯭ꯔꯦ ꯍꯟꯖꯟ ꯍꯟꯖꯟ ꯃꯦꯔꯁꯨ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯉꯁꯤꯗꯤ ꯐꯪꯉꯦ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯌꯦꯡꯕꯗꯅ ꯑꯗꯨꯝ ꯃꯔꯣꯟꯁꯦ ꯅꯦꯠꯋꯥꯛ ꯐꯪꯗꯦ ꯑꯥꯎꯠ ꯑꯣꯐ ꯅꯦꯠꯋꯥꯛ ꯀꯚꯔꯦꯖ ꯍꯥꯏꯂꯦꯕ ꯑꯗꯣ ꯁꯥꯔꯁꯤ ꯀꯔꯤ ꯁꯣꯏꯕꯅꯣ ꯑꯃꯨꯛꯇ ꯍꯪꯖꯅꯤꯡꯕ ꯑꯩꯅ ꯁꯥꯔ ꯉꯁꯤ ꯄꯥꯏꯔꯤꯉꯩꯁꯤꯗ ꯃꯁꯤ ꯀꯩꯁꯨ ꯑꯁꯣꯏꯕ ꯂꯩꯇꯦ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯊꯧꯔꯝꯁꯦ ꯑꯩꯈꯣꯏꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯆꯔꯤꯉꯩꯒꯤ ꯃꯅꯨꯡꯗ ꯀꯣꯜꯁꯦ ꯑꯗꯨꯃꯛ ꯍꯥꯡꯉ ꯊꯝꯃꯤ ꯑꯗꯨꯒ ꯊꯧꯔꯝꯁꯦ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯑꯩꯈꯣꯏꯅ ꯀꯣꯜꯁꯦ ꯑꯗꯨꯃꯛ ꯐ꯭ꯂꯥꯏꯠ ꯃꯣꯠ ꯊꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯤꯆ ꯑꯣꯐꯃꯛ ꯊꯝꯗ꯭ꯔꯒꯁꯨ ꯑꯗꯨꯒꯤꯗꯤ ꯐ꯭ꯂꯥꯏꯠ ꯃꯣꯠ ꯊꯝꯕ ꯈꯪꯉꯦꯕ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯑꯗꯣ ꯊꯝꯃꯤ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯆꯠꯂꯒꯗꯤ ꯕꯤꯖꯤ ꯍꯥꯏꯕꯁꯤꯃ ꯈꯪꯉꯦꯕꯀꯣ ꯑꯗꯩ ꯐꯪꯗ꯭ꯔꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯒ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯗꯨ ꯅꯠꯇꯕ ꯗꯤꯁ ꯅꯝꯕꯔꯁꯦ ꯑꯥꯎꯠ ꯑꯣꯐ ꯅꯦꯠꯋꯥꯔꯛ ꯀꯚꯔꯦꯖ ꯍꯥꯏꯕꯁꯦ ꯗꯤꯁ ꯑꯦꯔꯤꯌꯥꯁꯤ ꯑꯗꯨꯝ ꯊꯥꯅꯤ ꯑꯃ ꯁꯨꯔꯦ ꯍꯥꯏꯔꯤꯁꯦ ꯑꯗꯨ ꯅꯨꯡꯉꯥꯏꯇꯗ ꯍꯪꯉꯤꯅꯤꯀꯣ ꯏꯃꯥꯅ ꯍꯣꯏ ꯍꯣꯏ ꯃꯁꯤ ꯏꯃꯥ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯜ ꯐꯣꯟ ꯑꯃꯗ ꯃꯌꯥꯝꯁꯤꯅ ꯂꯣꯏꯅꯃꯛ ꯇꯧꯁꯤꯜꯂꯛꯄꯅꯤꯅ ꯃꯌꯥꯝꯗꯨꯒꯤ ꯃꯅꯨꯡꯗ ꯑꯗꯨꯕꯨ ꯑꯃꯈꯛꯇꯪ ꯆꯨꯝꯃꯦꯕꯗꯣ ꯑꯗ ꯑꯩꯅ ꯂꯥꯛꯀꯗꯧꯕꯅꯤꯅꯀꯣ ꯀꯔꯤ ꯑꯁꯨꯝ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯁꯥꯔꯣꯏꯅ ꯈꯪꯗꯅ ꯑꯃꯨꯛ ꯐꯪꯕꯁꯦ ꯕ꯭ꯂꯣꯛ ꯇꯧꯈ꯭ꯔꯕꯅꯤ ꯏꯃꯥꯒꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤ ꯊꯋꯥꯏꯅ ꯍꯪꯉꯛꯏꯅꯤꯀꯣ ꯏꯃꯥ ꯃꯁꯤ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯏꯃꯥ ꯋꯥꯔꯧꯕ ꯀꯔꯤꯃꯠꯇ ꯇꯧꯕꯤꯒꯅꯨꯀꯣ ꯏꯃꯥꯒꯤ ꯅꯝꯕꯔ ꯑꯩꯈꯣꯏꯗ ꯕ꯭ꯂꯣꯛ ꯇꯧꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯕ꯭ꯂꯣꯛ ꯇꯧꯔꯒꯗꯤ ꯍꯧꯖꯤꯛ ꯀꯣꯜ ꯐꯪꯉꯣꯏꯗꯣꯏꯅꯤ ꯏꯃꯥ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯅꯦꯠꯋꯥꯛꯁꯤꯅ ꯐꯪꯉꯦ ꯍꯥꯏꯖꯔꯤꯅ ꯑꯩꯈꯣꯏꯒꯤ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯋꯥ ꯈꯤꯇꯪ ꯍꯥꯏꯖꯒꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯨ ꯑꯃꯨꯛ ꯇꯥꯕꯤꯌꯨꯀꯣ ꯏꯃꯥꯅ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯇꯥꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯧꯖꯤꯛꯁꯦ ꯏꯃꯥꯅ ꯍꯥꯏꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀꯣꯜꯁꯦ ꯇꯧꯔꯀꯥꯟꯗ ꯅꯦꯠꯋꯥꯛ ꯀꯚꯔꯦꯖ ꯍꯥꯏꯗꯅ ꯍꯥꯏꯌꯦꯅ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯞꯅꯒꯤ ꯀꯣꯜ ꯑꯃꯗ ꯃꯌꯥꯝꯁꯤꯅ ꯄꯨꯟꯅ ꯇꯧꯁꯤꯜꯂꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯣꯜꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯛ 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 ꯏꯟꯅꯔꯒ ꯆꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯗꯨꯝ ꯍꯥꯏꯕ ꯑꯣꯟꯕꯁꯨ ꯌꯥꯏ ꯑꯗꯒꯤ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯟꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃ ꯂꯩꯔꯒꯁꯨ ꯑꯗꯨꯃꯛ ꯍꯥꯏꯕ ꯌꯥꯎꯕꯅꯤ ꯇꯧꯕꯇꯕꯨ ꯍꯣꯏ ꯏꯃꯥꯅ ꯀꯣꯜ ꯇꯧꯕꯗ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯣ ꯅꯦꯠꯋꯥꯛ ꯀꯚꯔꯦꯖ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ
ꯑꯩꯒꯤ ꯐꯣꯟꯁꯤꯅ ꯅꯣꯡ ꯐꯥꯗꯣꯛꯀ ꯇꯧꯕꯗꯁꯨ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯑꯗꯨꯅ ꯀꯣꯜ ꯕ꯭ꯂꯣꯛ ꯊꯝꯕ ꯊꯝꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯆꯤꯡꯅꯕ ꯏꯃꯥ ꯀꯔꯤꯃꯠꯇ ꯇꯧꯕꯤꯒꯅꯨ ꯀꯣꯜ ꯕ꯭ꯂꯣꯛ ꯊꯝꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯀꯣꯜ ꯕ꯭ꯂꯣꯛ ꯊꯝꯃꯒꯗꯤ ꯍꯧꯖꯤꯛ ꯏꯃꯥꯅ ꯀꯣꯜ ꯇꯧꯔꯛꯄ ꯃꯇꯝꯗ ꯆꯠꯂꯤꯕꯁꯦ ꯆꯠꯂꯣꯏꯗꯧꯕꯅꯤ ꯏꯃꯥ ꯑꯗꯨꯅ ꯀꯣꯂꯔ ꯈꯨꯗꯤꯡꯃꯛꯀꯤ ꯅꯝꯕꯔꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯁꯦꯞ ꯇꯧꯁꯜꯂꯒ ꯃꯐꯝꯁꯤꯗ ꯊꯝꯕꯗꯨꯗꯤ ꯉꯝꯗꯕꯅꯤꯅ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯀꯣꯜ ꯈꯛꯇꯃꯛ ꯕ꯭ꯂꯣꯛ ꯇꯧꯕ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯂꯨꯕ ꯑꯃꯈꯛ ꯑꯣꯏ ꯑꯗꯨꯅ ꯏꯃꯥ ꯑꯗꯣꯝꯒꯤ ꯋꯥꯈꯜ ꯐꯥꯊꯕꯤꯌꯨ ꯀꯣꯜ ꯕ꯭ꯂꯣꯛ ꯇꯧꯕ ꯀꯔꯤꯃꯠꯇ ꯂꯩꯖꯗꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯖꯔꯦ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯔꯣ ꯃꯤꯔꯥꯖ ꯍꯥꯏꯕꯤꯕ꯭ꯔꯣ ꯀꯗꯥꯏꯋꯥꯏꯗꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯕ ꯂꯩ ꯃꯤꯔꯥꯖ ꯋꯥꯐꯝꯁꯤꯅ ꯂꯣꯏꯔꯕ꯭ꯔꯣ ꯑꯇꯩꯗꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯇꯕ꯭ꯔꯣ ꯍꯣꯏ ꯍꯣꯏ ꯅꯨꯡꯉꯥꯏꯖꯩ ꯃꯤꯔꯥꯖ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯑꯗꯣ ꯃꯤꯔꯥꯖ ꯀꯩꯒꯨꯝꯇ ꯍꯪꯖꯍꯧꯒꯦ ꯍꯧꯖꯤꯛꯁꯦ ꯃꯤꯔꯥꯖ ꯍꯣꯏꯒꯤ ꯂꯩꯀꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯚꯣꯠꯁꯨ ꯂꯣꯏꯔꯕꯅꯤꯅ ꯅꯣꯔꯃꯦꯜꯗ ꯑꯗꯨꯝ ꯂꯩꯔꯦꯕꯀꯣ ꯏꯔꯥꯡ ꯀꯩꯝꯇ ꯂꯩꯇ꯭ꯔꯦꯕꯀꯣ ꯍꯣꯏ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯃꯤꯔꯥꯖ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯍꯧꯖꯤꯛꯁꯦ ꯚꯣꯠ ꯂꯣꯏꯔꯕꯒꯤ ꯃꯇꯨꯡꯗ ꯅꯣꯔꯃꯦꯜꯗ ꯑꯗꯨꯃꯛ ꯄꯨꯟꯁꯤꯁꯦ ꯍꯟꯖꯤꯜꯂꯒ ꯂꯩꯔꯦ ꯍꯥꯏꯗꯅ ꯍꯥꯏꯕꯤꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯈꯔꯗꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯒ ꯊꯣꯛꯄꯁꯨ ꯑꯗꯨꯃꯛ ꯌꯥꯎꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯪꯖꯕꯅꯤ ꯃꯊꯪꯒꯤ ꯀꯣꯜ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ ꯇꯥꯖꯔꯦ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯔꯣ Good morning, sir. ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯩ ꯇꯦꯔꯥ ꯈꯣꯡꯁꯥꯡꯕꯤꯗꯒꯤ ꯑꯩ ꯑꯉꯝꯃꯕꯩꯒꯅꯤ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯐꯝ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯕ ꯂꯩꯒꯦ ꯁꯥꯔ ꯍꯧꯖꯤꯛꯁꯤ ꯑꯩꯅ ꯐꯣꯡꯗꯣꯛꯆꯅꯤꯡꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯏꯂꯦꯛꯁꯟꯁꯨ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯀꯗꯧꯔꯦ ꯑꯗꯨꯅ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯤꯌꯥꯝꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕ ꯃꯤꯌꯥꯝꯅ ꯑꯁꯥ ꯇꯧꯕ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯅꯧꯕ ꯂꯩꯉꯥꯛꯁꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯂꯩꯉꯥꯛꯅ ꯄꯤꯕꯤꯔꯝꯕ ꯗꯤꯁꯦꯕꯜ ꯄꯥꯔꯁꯟꯁꯤꯡꯗ ꯄꯤꯕꯤꯔꯝꯕ ꯈꯨꯗꯣꯡꯆꯥꯕꯗꯣ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯂꯩꯉꯥꯛꯁꯤꯗ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯅ ꯐꯪꯖꯔꯤꯕ incentive hajaba tare khara khangiri basi kachitang hakat pidna khungangi lojing loya sin tunga lejari ba praja sing sigi anau ba lenga am la kada tangdu laitaba yama nungai ba khunai am oiragani habgi mang sima koi mangpau na han biu habo pham si diamond radio gi mating lojaraga paudam sima kan kamjani manisha hoi thagatsari ado isa se kayunta hangjage waro bibiya de isa se ko ge disable oibibro aise diamond radio gi matama gi regular caller aduga shagi karigumba problem na maram oiraga aise matanga laptop jabani ai blind ni hoi hoi tera kongsang bi gi angam bai ga ko gi matam sang na radio bu diamond radio bu pam jaba diamond radio gi tharom kaya da uling hachang lup jaba tuma miset ama oina rugya jabani adu le ki badi ko gi diamond radio se agi radio set si lai taba ana maram ore kanda agi ana wama leijari basu ko gi numidang matam dana phaba ngam da wai mu pe gi matam da budi khaga dum phaba duna numidang gi karam pareng sing taba phang da budi entra da ba nungai ko ni mathung da ba ma ka leijari sa hoi hoi thagatsari hoi madumak so khoi gi maikai da gi haitare adumak अथुबा मतमदा हौजे हौजे मकीदी दमा कोई खुदोंग साबा से खरा दमा मायोंग नजरी अदुना खितंग थुबा मतमदा कोई डायमंड रेडियो की कोई मेचिन हाइतारे को कोई मेचिन से दमा अपग्रेड तमोना बसु अदमा ममांगदा खना जखिबा लैख्रे अदुगा असागी ममांगदा हाइबिरमबदो कोई डिसेबल सिंगी कोई थागी ओइना पीरिबा सरकारना थंबीबा कोई सेनफम खरा सि अनौबा सही सिना लाकपा मतमदा अनौबा सरकार सु सेमगदौरे अदुना अनौबा सरकार सिना मुक सेमनबगी तुंगदा हाना फंगलंबा चाकथुंगदगी खितंग हेनकटना फंगहनन कोगी फंगहनिंगबगी खुदोंग चाबदमसु अदमना फोंदोकपिरि होय हारिबो वफम सिमकसु कोगी सरकार गी कोगी सेमगदौरिबा सरकार सेमबदा यावगदौरिबा
ꯀꯦꯟꯗꯤꯗꯦꯠꯁꯤꯡꯒꯤ ꯃꯐꯝꯗ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯁꯤꯡꯅꯒ ꯇꯥꯕꯤꯔꯝꯂꯒꯗꯤ ꯑꯅꯧꯕ ꯆꯍꯤꯁꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯤꯕꯁꯤ ꯊꯕꯛ ꯑꯣꯏꯅꯒ ꯄꯥꯡꯊꯣꯛꯄꯤꯔꯒꯗꯤ ꯃꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯦꯡꯛꯁ ꯍꯥꯏꯖꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣꯝꯒꯤ ꯁꯞꯄꯣꯔꯠꯇ ꯑꯗꯨꯝ ꯋꯥꯁꯤ ꯈꯔ ꯑꯗꯨꯝ ꯉꯥꯡꯖꯔꯤ ꯇꯧꯕꯇꯕꯨ ꯍꯣꯏ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯑꯁꯤꯗ ꯂꯣꯏꯅꯃꯛ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯊꯨꯡꯍꯜꯂꯨ ꯍꯥꯏꯕꯗꯤ ꯉꯝꯗꯕꯅꯤना ꯃꯤꯑꯣꯏ ꯈꯔꯗꯤ ꯑꯗꯨꯃꯛ ꯑꯅꯤꯡꯕ ꯃꯈꯣꯏꯁꯨ ꯊꯨꯡꯍꯜꯂꯤꯅꯤ ꯑꯗꯨꯅ ꯑꯃꯒꯤꯁꯨ ꯌꯥꯅꯕ ꯃꯈꯣꯏꯁꯨ ꯆꯠꯂꯤꯕꯅꯤ ꯑꯗꯨꯅ ꯌꯥꯅꯅꯕ ꯆꯠꯄꯁꯤꯡꯒꯤ ꯃꯅꯨꯡꯗ ꯗꯤꯁꯦꯕꯜ ꯄꯥꯔꯁꯟꯁꯤꯡꯒꯤꯁꯨ ꯑꯗꯨꯃꯛ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯤꯕ ꯆꯥꯛꯊꯨꯡꯁꯤꯡ ꯑꯁꯤ ꯈꯤꯇꯪ ꯍꯦꯟꯀꯠꯅ ꯄꯤꯕꯤꯕꯗ ꯃꯈꯣꯏꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯅ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯕ ꯂꯩꯔꯤ ꯑꯇꯩ ꯀꯣꯂꯔꯁꯤꯡꯗ ꯆꯥꯟꯁ ꯄꯤꯖꯔꯒꯦ ꯁꯥꯔ ꯑꯩ ꯃꯈꯥꯗꯤ ꯊꯣꯏꯗꯣꯛꯅ ꯇꯥꯖꯔꯒ ꯃꯇꯥꯡꯁꯤꯗ ꯐꯣꯟ ꯔꯤꯁꯤꯞ ꯇꯧꯕꯤꯔꯤꯕ ꯁꯥꯔ ꯂꯩꯀꯥꯏ ꯈꯪꯅꯖꯕꯒ ꯂꯣꯏꯅꯅ ꯐꯣꯟ ꯊꯝꯖꯔꯦ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯒꯤ ꯋꯥꯐꯝ ꯈꯔ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯄꯤꯔꯝꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯈ꯭ꯔꯦ ꯇꯥꯃꯤꯟꯅꯈ꯭ꯔꯦ ꯃꯁꯤꯃꯛꯁꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯃꯨꯛꯇꯪ ꯇꯥꯕꯤꯔꯀꯥꯟꯗ ꯑꯅꯧꯕ ꯆꯍꯤꯁꯤꯒꯤ ꯑꯅꯧꯕ ꯈꯨꯗꯣꯜ ꯑꯣꯏꯅ ꯃꯌꯥꯝꯗ ꯐꯪꯍꯟꯕ ꯉꯝꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯑꯍꯥꯟꯕꯗ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯑꯩ ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝꯗꯒꯤ ꯂꯨꯈꯣꯏꯅꯤ ꯁꯥꯔ ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝꯗꯒꯤ ꯂꯨꯈꯣꯏ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯏꯁꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯐꯝ ꯀꯔꯤ ꯊꯝꯕꯤꯅꯤꯡꯕ ꯂꯩꯔꯤ ꯁꯥꯔ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯃꯑꯣꯡ ꯃꯔꯤꯟ ꯑꯁꯤ ꯃꯍꯧꯁꯥ ꯊꯣꯛꯈꯤꯗꯕ ꯊꯧꯗꯣꯛ ꯉꯥꯛꯇ ꯁꯨꯝ ꯊꯣꯛꯅꯔꯛꯄ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯁꯨꯝꯕꯒꯤ ꯃꯑꯣꯡ ꯃꯔꯤꯟꯁꯦ ꯁꯨꯝ ꯎꯕꯗ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯗ ꯄꯨꯈ꯭ꯔꯤ ꯈꯛꯇꯪ ꯂꯩ ꯑꯗꯨ ꯃꯁꯤ ꯃꯌꯥꯝꯁꯤꯅ ꯄꯨꯈ꯭ꯔꯤꯁꯦ ꯏꯪꯕ ꯁꯟꯕꯗꯤ ꯂꯥꯏꯔꯅ ꯐꯤ ꯁꯨꯖꯟꯕ ꯑꯔꯩꯕ ꯄꯣꯠ ꯆꯩ ꯑꯔꯩꯕ ꯆꯥꯝꯁꯟꯕ ꯈꯣꯠꯆꯟꯕ ꯑꯗꯨ ꯇꯧꯕꯁꯦ ꯃꯁꯤ ꯏꯔꯨꯖꯗꯧꯕꯕꯨ ꯍꯦꯛꯇ ꯇꯟꯕꯒꯤ ꯆꯥꯡ ꯌꯧꯔꯕꯁꯨ ꯑꯗꯨ ꯃꯁꯤ ꯌꯥꯔꯒꯗꯤ ꯇꯥꯏꯕꯪꯒꯤ ꯊꯣꯡꯗ ꯍꯥꯏꯖꯔꯤꯕ ꯁꯥꯏ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯐꯖꯕ ꯋꯥꯐꯝꯅꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯂꯦꯟꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯦ ꯀꯥꯂꯦꯟꯁꯨ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯅ ꯏꯁꯤꯡꯁꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯕ ꯃꯇꯝ ꯑꯣꯏꯒꯗꯣꯏꯅꯤ ꯑꯣꯏꯁꯨ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯏꯅꯥꯛꯇ ꯂꯩꯕꯤꯔꯤꯕ ꯏꯁꯤꯡ ꯈꯔꯗ ꯑꯩꯈꯣꯏꯒꯤ ꯐꯠꯇ ꯍꯥꯎꯊꯤ ꯆꯥꯝꯁꯜꯂꯦꯒꯅ ꯍꯥꯏꯕꯁꯦ ꯃꯁꯤꯁꯨ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣꯝꯗ ꯈꯛꯁꯨ ꯅꯠꯇꯤꯌꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏꯒꯤ ꯆꯤꯡꯌꯥꯗ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃꯈꯛ ꯂꯩꯌꯦ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯇꯤꯌꯥꯔ ꯑꯗꯨꯃꯛ ꯆꯜꯂꯤꯀꯣ ꯆꯠꯂꯤꯕ ꯖꯒꯥꯁꯦ ꯑꯩꯈꯣꯏꯒꯤ ꯈꯔ ꯅꯥꯟꯕ ꯖꯒꯥꯁꯦ ꯎꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯧꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯕ ꯐꯤ ꯐꯠꯇ ꯍꯥꯎꯊꯤꯒꯁꯦ ꯄꯣꯔꯛꯑꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯏꯁꯇꯤꯌꯥꯔꯁꯤꯗ ꯁꯨꯔꯀꯥꯟꯗ ꯏꯁꯤꯡꯁꯦ ꯃꯍꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗꯒ ꯇꯥꯍꯟꯕ ꯍꯩꯗꯣꯛ ꯍꯩꯖꯤꯟ ꯌꯥꯝ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯑꯗꯨꯃꯛ ꯉꯥꯡꯖꯩ ꯑꯗꯨꯅ ꯉꯥꯡꯉꯦ ꯍꯥꯏꯗꯅ ꯑꯉꯥꯡꯕ ꯑꯩ ꯈꯛꯇꯪ ꯐꯠꯇꯕ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤ ꯁꯨꯐꯝꯅ ꯁꯣꯝꯗ ꯁꯨꯒꯗꯧꯕꯅꯤ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯐꯦꯡꯐꯝꯅ ꯁꯣꯝꯗ ꯐꯦꯡꯒꯗꯕꯅꯤ ꯏꯔꯨꯖꯐꯝꯅ ꯁꯤꯗ ꯑꯣꯏꯒꯗꯧꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯀꯛꯅꯕꯤ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯏꯁꯤꯡ ꯇꯥꯡꯕ ꯃꯇꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯍꯣꯏ ꯌꯥꯝꯅ ꯑꯇꯥꯡꯕꯅꯤ ꯑꯗꯨꯕꯨ प्रꯖꯥꯁꯤꯡꯁꯦ ꯀꯔꯝ ꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯤꯃꯁꯨ ꯃꯁꯤ ꯈꯟꯅꯕꯗ ꯑꯗꯨꯃꯛ ꯊꯕꯛ ꯑꯃꯗꯤ ꯑꯗꯨꯝ ꯑꯣꯏꯒꯤ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯇꯥꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯇꯥꯕꯤꯔꯀꯥꯟꯗ ꯍꯧꯖꯤꯛꯁꯦ ꯏꯁꯤꯡꯁꯨ ꯋꯥꯅꯔꯛꯂꯕ ꯃꯇꯝꯅꯤꯅ ꯃꯐꯝ ꯆꯥꯅ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯤꯡ ꯈꯔꯁꯦ ꯌꯥꯝꯅ ꯂꯨꯅ ꯅꯥꯟꯅ ꯁꯤꯖꯤꯟꯅꯕ ꯉꯝꯅꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯕ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯖꯦꯝꯁ ꯀꯔꯤ ꯇꯧꯕ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪ ꯃꯅꯨꯡꯁꯦ ꯇꯥꯃꯣꯁꯦ ꯊꯕꯛ ꯈꯔ ꯑꯗꯨꯝ ꯆꯤꯜꯂꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯍꯨꯠꯁꯦ ꯃꯇꯝ ꯈꯔ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯖꯕꯅꯤ ꯃꯁꯤꯗ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯗꯨꯒ ꯏꯁꯥꯒꯤ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯋꯥꯐꯝꯁꯤꯡ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯤ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ ꯑꯩ ꯍꯩꯔꯣꯛꯇꯒꯤ ꯁꯥꯕꯤꯇ꯭ꯔꯤ ꯀꯧꯋꯦ ꯍꯩꯔꯣꯛꯇꯒꯤ ꯁꯥꯕꯤꯇ꯭ꯔꯤ ꯀꯧꯋꯦ ꯌꯥꯝ ꯍꯔꯥꯎꯕꯤꯕ꯭ꯔꯣ ꯍꯔꯥꯎꯏ ꯁꯥꯔ ꯐꯣꯟꯁꯦ ꯇꯧꯒꯦ ꯇꯧꯕꯗ ꯐꯪꯗꯕ ꯑꯃꯨꯛ ꯐꯪꯕ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯕ ꯁꯥꯔꯁꯦ ꯑꯃꯁꯨ ꯂꯩꯇ꯭ꯔꯁꯨ ꯁꯥꯔꯒꯤ ꯃꯆꯥ ꯃꯅꯥꯎꯁꯤꯡꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯦꯟꯗꯕ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯒ ꯁꯥꯔꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯗ ꯅꯣꯛꯄꯗꯣ ꯌꯥꯝꯅ ꯄꯛꯆꯩ ꯑꯗꯒꯤ ꯏꯁꯇꯦꯞꯇ ꯇꯧꯔꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯣꯏ ꯋꯥꯐꯝꯁꯤꯅ ꯂꯣꯏꯕꯤꯔꯕ꯭ꯔꯣ ꯀꯣꯜꯁꯦ ꯍꯣꯏ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯍꯣꯏ ꯑꯗꯣꯝꯅ ꯊꯥꯒꯠꯄꯤꯔꯝꯕꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯇꯥꯃꯣꯃꯛꯅ ꯊꯕꯛ ꯊꯧꯔꯝꯁꯤ ꯂꯣꯏꯅꯃꯛ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯇꯧꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯑꯩꯈꯣই ꯃꯌꯥꯝ ꯄꯨꯟꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯅ ꯇꯥꯃꯣꯁꯨ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯂꯤꯂꯥꯒꯤ ꯊꯕꯛꯁꯨ ꯇꯧꯔꯤꯕꯅꯤꯅ ꯑꯗꯨꯃꯛ ꯂꯤꯂꯥꯒꯤ ꯊꯕꯛꯁꯤꯡꯁꯦ ꯍꯧꯖꯤꯛꯇꯤ ꯌꯥꯎꯁꯪꯒꯤ ꯃꯇꯝꯁꯨ ꯑꯣꯏꯕꯅꯤ나 ꯂꯤꯂꯥꯁꯦ ꯈꯔ ꯑꯗꯨꯃꯛ ꯆꯠꯄ ꯑꯗꯨꯅ ꯇꯥꯃꯣꯅ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯄꯥꯏꯕ ꯉꯝꯗꯕꯅꯤꯅ ꯑꯩꯈꯣꯏꯗ ꯈꯔ ꯑꯗꯨꯃꯛ ꯈꯔ ꯁꯤꯟꯇꯣꯛ ꯁꯤꯟꯖꯤꯟ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯇꯥꯃꯣꯅ ꯑꯗꯨꯅ
ꯇꯥꯃꯣꯅ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯃꯛ ꯃꯆꯥ ꯃꯅꯥꯎ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯥꯏ ꯆꯣꯞꯇꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯍꯨꯠ ꯁꯤꯟꯖꯕꯅꯤ ꯇꯥꯕꯤꯕꯁꯤꯡ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕꯁꯨ ꯌꯥꯎꯔꯕꯁꯨ ꯑꯗꯨꯃꯛ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ ꯑꯗꯨꯒ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯍꯥꯏꯗꯅ ꯊꯧꯔꯝ ꯑꯁꯤꯁꯨ ꯅꯨꯡꯉꯥꯏ ꯍꯥꯏꯗꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯅꯤ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯝꯕ ꯍꯜꯂꯣ ꯍꯜꯂꯣ ꯏꯁꯥꯒꯤ ꯃꯤꯡ ꯚꯩꯒꯕꯇꯤ ꯂꯩꯀꯥꯏꯗꯒꯤ ꯁꯪꯒꯤꯇꯥ ꯁꯤꯡꯖꯃꯩ ꯚꯩꯒꯕꯇꯤ ꯂꯩꯀꯥꯏꯗꯒꯤ ꯄꯥꯡꯊꯣꯛꯈꯤꯕꯁꯤꯗ ꯁꯔꯨꯛ ꯌꯥꯖꯅꯤꯡꯗꯅ ꯇꯧꯖꯔꯛꯄꯅꯦ ꯍꯣꯏ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯕ ꯂꯩ ꯁꯥꯁꯦ ꯊꯕꯛ ꯆꯤꯟꯈꯤꯕ꯭ꯔꯥ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦ ꯁꯥꯔꯅ ꯂꯣꯏꯅ ꯁꯤꯟꯕꯁꯦ ꯁꯥꯁꯦ ꯍꯟꯗꯛ ꯌꯥꯁꯣꯡ ꯃꯌꯥ ꯅꯛꯁꯜꯂꯕ ꯕꯣꯠ ꯂꯣꯏꯕꯗꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯇꯧꯗꯕꯁꯦ ꯁꯨꯝ ꯈꯪꯖꯅꯤꯡꯗꯅ ꯍꯪꯖꯔꯛꯄꯅꯤꯀꯣ ꯂꯤꯂꯥ ꯅꯨꯡꯇꯤꯒꯤ ꯆꯠꯄꯤꯕ꯭ꯔꯥ ꯍꯣꯏ ꯆꯠꯂꯤꯀꯣ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯆꯠꯀꯗꯧꯕꯒꯤ ꯀꯟꯅ ꯁꯦꯝꯕ ꯁꯥꯕ ꯀꯟꯅ ꯇꯧꯔꯤꯀꯣ ꯑꯗꯨꯅ ꯍꯣꯔꯦꯟ ꯃꯌꯥꯝꯒꯤ ꯊꯕꯛ ꯊꯧꯔꯝꯁꯨ ꯀꯥꯏꯗꯅꯕꯒꯤꯗꯃꯛꯇ ꯑꯊꯦꯡꯕꯒꯤ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯏꯅꯕꯤꯕ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯗꯣ ꯍꯧꯖꯤꯛꯁꯦ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯁꯦꯝꯕ ꯁꯥꯕꯒꯤ ꯊꯕꯛꯁꯦ ꯀꯟꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯁꯨ ꯁꯤꯕ ꯌꯥꯗꯕ ꯑꯗꯒꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯁꯨ ꯁꯤꯕ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯅꯤꯁꯦ ꯃꯦꯅꯦꯖ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯍꯥꯛꯅ ꯊꯧꯔꯝ ꯑꯁꯤ ꯃꯍꯨꯠ ꯈꯔ ꯁꯤꯟꯖꯕꯅꯤ ꯃꯁꯤꯒꯤꯗꯃꯛ ꯋꯥꯔꯧꯕꯤꯔꯣꯏ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯕ ꯂꯩꯒꯦ ꯕꯣꯠꯇꯤ ꯂꯣꯏꯗ꯭ꯔꯦ ꯂꯥꯟꯗꯤ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯕ ꯂꯤꯂꯥꯗꯨꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯧꯖꯤꯛꯁꯦ ꯕꯣꯠꯇꯤ ꯂꯣꯏꯗ꯭ꯔꯦ ꯂꯥꯟꯗꯤ ꯂꯣꯏꯗ꯭ꯔꯦ ꯁꯥꯔ ꯅꯨꯡꯉꯥꯏꯇꯦ ꯃꯐꯝ ꯀꯌꯥꯗ ꯏꯔꯥꯡ ꯊꯣꯛꯏꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯤꯗꯤ ꯆꯍꯤ ꯃꯉꯥꯒꯗꯤ ꯈꯔꯗꯤ ꯋꯥꯔꯗ꯭ꯔꯥꯅ ꯈꯟꯖꯩ ꯅꯆꯦꯅ ꯄꯣꯠ ꯇꯥꯡꯕ ꯍꯧꯖꯤꯛ ꯕꯣꯠ ꯂꯣꯏꯈꯤꯕꯗꯩ ꯄꯣꯠ ꯒ꯭ꯌꯥꯁꯁꯨ ꯃꯃꯜ ꯍꯥꯟꯅ 110 ꯌꯧꯔꯝꯕꯗꯣ 1,110 ꯌꯧꯔꯝꯕꯗꯣ ꯍꯧꯖꯤꯛ ꯍꯦꯟꯒꯠꯈ꯭ꯔꯦ ꯄꯣꯠ ꯂꯣꯏꯅ ꯍꯦꯟꯒꯠꯂꯦ ꯃꯃꯜ ꯇꯥꯡꯕ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯅ ꯚꯥꯠ ꯇꯥꯃꯤꯟꯅꯗꯕꯅꯤꯅ ꯆꯍꯤ ꯃꯉꯥꯒꯗꯤ ꯋꯥꯃꯤꯟꯅꯈꯤꯕ ꯇꯥꯔꯤꯌꯦ ꯁꯥꯔ ꯍꯣꯏ ꯏꯆꯦ ꯍꯣꯏ ꯏꯆꯦꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨꯃꯛꯇꯣ ꯑꯗꯨꯃꯛ ꯆꯨꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯒꯗꯧꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯈꯛꯇꯅ ꯑꯗꯨꯃꯛ ꯆꯤꯊꯍꯧꯔꯒꯗꯧꯕ ꯋꯥꯐꯝ ꯑꯣꯏꯅꯤ ꯏꯆꯦꯀꯣ ꯑꯗꯨꯅ ꯏꯆꯦꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨꯗ ꯑꯗꯨꯃꯛ ꯅꯧꯄꯥꯁꯨ ꯑꯗꯨꯃꯛ ꯁꯄꯣꯔꯠ ꯇꯧꯖꯒꯦ ꯏꯆꯦ ꯑꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯃꯛ ꯈꯔꯗꯤ ꯋꯥꯔꯅꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤना ꯁꯨꯕ ꯅꯣꯝꯕ ꯑꯩꯈꯣꯏ ꯂꯦꯞꯄ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕు ꯏꯁꯣꯔꯗ ꯅꯤꯒꯗꯕ ꯍꯥꯏꯕꯕु ꯅꯥꯕꯤ ꯌꯦꯛꯄꯤꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯗꯪꯗꯤ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯅꯤꯖꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯃꯉꯥꯏꯔꯤ ꯏꯆꯦꯀꯣ ꯑꯗꯨꯕꯨ ꯍꯣꯏ ꯃꯇꯝ ꯈꯤꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯏꯆꯦ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯚꯩꯒꯕꯇꯤ ꯂꯩꯀꯥꯏꯗꯒꯤ ꯏꯆꯦꯅ ꯀꯣꯜ ꯇꯧꯕꯤꯔꯛꯇꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯔꯝꯃꯤ ꯃꯁꯤꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯉꯁꯤꯒꯤ ꯌꯨꯇ꯭ꯌꯨꯕ ꯂꯥꯏꯚ ꯏꯁꯇ꯭रीमिꯡꯒꯤ ꯈꯨꯠꯊꯥꯡꯗ ꯂꯩꯕꯤꯔꯤꯕꯁꯤꯡ ꯌꯥꯝꯅ ꯊꯥꯒꯠꯄꯤꯔꯛꯏ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨꯁꯨ ꯑꯩꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯕꯤꯃꯜ ꯈꯪꯕꯨꯖꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯖꯔꯦ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯑꯩ ꯌꯥꯏꯔꯤꯄꯣꯛ ꯊꯣꯏꯕꯗꯒꯤ ꯌꯥꯏꯔꯤꯄꯣꯛ ꯑꯪꯊꯥꯗꯒꯤ ꯊꯣꯏꯕ ꯀꯌꯥꯝ ꯌꯥꯏꯔꯤꯄꯣꯛ ꯑꯪꯊꯥꯗꯒꯤ ꯊꯣꯏꯕ ꯀꯌꯥꯝ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤꯒꯦ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯔꯤꯅꯣ ꯂꯩꯉꯥꯛ ꯂꯩꯇ꯭ꯔꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤꯅ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠꯀꯤ ꯃꯃꯜꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯡꯈꯠꯂꯛꯄꯁꯤꯗ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯆꯔꯤ ꯁꯥꯔ ꯍꯣꯏ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯗꯨꯃꯛ ꯍꯤꯡꯅꯕ ꯑꯗꯨꯝ ꯍꯣꯠꯅꯕ ꯇꯥꯕꯅꯤꯀꯣ ꯃꯇꯝ ꯉꯥꯏꯃꯤꯟꯅꯁꯤ ꯑꯗꯣꯝꯒꯤ ꯋꯥꯐꯝ ꯊꯝꯕꯤꯌꯨ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯒꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯈꯕꯔꯗꯁꯨ ꯀꯩꯗꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦꯀꯣ ꯃꯁꯦ ꯑꯗ ꯍꯧꯖꯤꯛꯇꯣ ꯆꯦꯅꯦꯜꯁꯤꯡ ꯇꯤꯚꯤ ꯆꯦꯅꯦꯜꯁꯤꯡ ꯑꯝꯇ ꯇꯥꯕꯤꯗ꯭ꯔꯕ ꯀꯩꯅꯣ ꯂꯩꯉꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯥꯕꯒꯤ ꯇꯤꯟ ꯈꯪꯗꯦ ꯑꯃ ꯌꯨꯝ ꯁꯥꯕꯗ ꯆꯪꯒꯗꯕ ꯌꯣꯠꯄꯤꯗꯒꯤ ꯆꯤꯡꯕ ꯑꯃꯗꯤ ꯇꯤꯟ ꯅꯨꯡꯗꯤ ꯆꯤꯡꯕ ꯌꯣꯠ ꯅꯨꯡꯗꯤ ꯆꯤꯡꯕ ꯑꯗꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯑꯁꯨꯛ ꯌꯥꯝꯅ ꯃꯃꯜ ꯍꯦꯟꯀꯠꯂꯛꯏꯕꯁꯤꯕꯨ ꯃꯁꯤꯕꯨ ꯂꯩꯉꯥꯛꯁꯤꯕꯨ ꯃꯣꯏ ꯁꯔꯀꯥꯔ ꯁꯦꯝꯕꯒꯤ ꯈꯛꯇ ꯃꯤꯇꯥꯟꯅꯗꯅ ꯁꯨꯝ ꯂꯩꯕꯤꯔꯕꯖꯥꯠꯂ ꯃꯁꯤ ꯃꯣꯏ ꯃꯅꯥꯀꯣꯡ ꯌꯧꯅ ꯑꯝꯇ ꯇꯥꯕꯤꯗ꯭ꯔꯕꯖꯥꯠꯂ ꯃꯁꯤ ꯑꯃꯨꯛꯇꯪ ꯁꯔꯀꯥꯔ ꯂꯩꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔꯅ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒꯗꯤ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯈꯛꯇꯅꯤꯗ ꯁꯨꯝ ꯇꯧꯖꯕ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯛꯂꯤꯕ ꯑꯃꯗꯤ ꯑꯗꯣꯝꯅ ꯄꯨꯈꯠꯄꯤꯔꯛꯂꯤꯕ ꯋꯥꯐꯝꯁꯤ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯃꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯁꯔꯀꯥꯔ ꯁꯦꯝꯕꯒꯤꯁꯨ ꯑꯗꯨꯃꯛ ꯌꯥꯝꯅ ꯀꯟꯅ ꯌꯪ ꯂꯥꯎꯅ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯁꯦ ꯑꯃꯒ ꯆꯨꯡꯁꯤꯟꯅꯗꯅ ꯀꯟꯅ ꯑꯗꯨꯃꯛ ꯍꯣꯠꯅꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯁꯝꯅ ꯍꯥꯏꯖꯔꯕ ꯃꯇꯝꯗ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯄꯣꯠꯀꯤ ꯃꯃꯜꯁꯨ ꯂꯣꯏꯅꯃꯛ ꯋꯥꯡꯉꯦ ꯍꯥꯟꯅꯒꯤ ꯆꯍꯤ 5ꯒꯤ ꯃꯇꯝꯗ ꯋꯥꯡꯈꯤꯕ ꯄꯣꯠ ꯆꯩꯁꯤꯡꯒꯤ ꯃꯃꯜꯗꯒꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯆꯍꯤꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯑꯃꯨꯛ ꯇꯥꯡꯈꯠꯄꯁꯦ ꯑꯗꯨꯝ ꯍꯦꯟꯀꯠꯂꯤ ꯑꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯛ ꯇꯥꯡꯕꯗꯤ ꯍꯦꯟꯀꯠꯂꯤ ꯇꯥꯕꯗꯤ ꯀꯥ ꯍꯦꯟꯅ ꯇꯥꯗꯦꯀꯣ ꯑꯗꯨꯅ ꯃꯁꯤꯁꯨ ꯍꯣꯏ ꯌꯥꯝꯅ ꯆꯥꯎꯅ ꯍꯪꯕ ꯌꯥꯕ ꯋꯥꯐꯝꯅꯤ ꯇꯧꯕꯇꯕꯨ ꯄꯣꯠ ꯆꯩ ꯇꯥꯡꯈꯠꯂꯒꯁꯨ
ꯑꯔꯩꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯂꯩꯕ ꯇꯧꯅꯤꯡꯕ ꯃꯇꯝꯗ ꯇꯧꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯂꯥꯏꯔꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅꯕ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯅꯧꯕ ꯁꯔꯀꯥꯔ ꯁꯦꯝꯕꯗ ꯌꯥꯎꯔꯤꯕꯁꯤꯡꯅꯁꯨ ꯁꯔꯀꯥꯔ ꯄꯥꯏꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯍꯥꯏꯇꯥꯔꯦ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯋꯥꯕꯁꯤ ꯌꯦꯡꯕꯤꯔꯀꯥꯟꯗ ꯄꯣꯠꯆꯩꯁꯤꯡꯒꯤ ꯃꯃꯜꯁꯤꯡꯁꯦ ꯈꯔꯛꯇ ꯑꯣꯏꯔꯒꯁꯨ ꯅꯥꯟꯊꯕꯤꯔꯒꯗꯤ ꯃꯁꯤ ꯈꯤꯇꯪꯗ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯍꯔꯥꯎꯒꯗꯧꯕ ꯃꯥꯜꯂꯤꯀꯣ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯕ ꯂꯩ ꯃꯣꯏꯅ ꯕꯣꯠꯇ ꯌꯦꯟꯕꯗ ꯆꯪꯈꯤꯕ ꯄꯩꯁꯥꯁꯤꯡꯁꯨ ꯁꯔꯀꯥꯔ ꯁꯦꯝꯗ꯭ꯔꯤꯉꯩ ꯃꯣꯏꯅ ꯁꯔꯀꯥꯔ ꯄꯥꯏꯗ꯭ꯔꯤꯉꯩ ꯀꯥꯟꯗ ꯀꯔꯕꯥꯔ ꯋꯥꯂꯥꯁꯤꯡꯒ ꯃꯥꯟꯅꯔꯒ ꯈꯣꯝꯀꯠꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯤꯡꯅꯖꯔꯛꯄ ꯃꯗꯨꯃꯇꯪꯗꯤ ꯃꯗꯨ ꯂꯩꯉꯥꯛꯅ ꯃꯨꯟꯅ ꯈꯟꯕꯤꯔꯒ ꯃꯁꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯋꯥꯕ ꯂꯩꯇ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯅꯗꯤ ꯆꯦꯛ ꯃꯊꯣꯟꯒꯤ ꯃꯌꯨꯝ ꯁꯥꯒꯠꯄꯗꯨꯗꯤ ꯃꯣꯏ ꯑꯔꯩꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯇꯤꯜ ꯕꯥꯜ ꯑꯃꯗ ꯑꯇꯤꯌꯥ ꯄꯛꯅ ꯃꯃꯜꯁꯨ ꯋꯥꯡꯉꯦ ꯌꯣꯄꯤ ꯀꯤꯂꯣꯗ ꯂꯨꯄꯥ 65-60 ꯄꯤꯔꯝꯕꯗꯣ ꯍꯧꯖꯤꯛ 5 10 ꯄꯤꯁꯜꯂꯦ ꯍꯦꯛ ꯂꯣꯏꯕꯗꯒꯤ ꯇꯧꯔꯛꯏꯕ ꯊꯕꯛꯁꯤ ꯃꯁꯤ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯂꯩꯉꯥꯛꯁꯤꯅ ꯑꯃꯨꯛꯇꯪ ꯀꯨꯞꯅ ꯊꯤꯖꯤꯜꯂꯒ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯋꯥꯕꯁꯦ ꯃꯄꯨꯡ ꯐꯥꯅ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯅ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯐꯖꯕ ꯋꯥꯐꯝ ꯊꯝꯕꯤꯔꯝꯃꯤ ꯃꯁꯤꯃꯛꯁꯨ ꯑꯗꯨꯃꯛ ꯀꯛꯄ ꯌꯥꯗ꯭ꯔꯕ ꯋꯥꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯍꯥꯏꯗꯅ ꯑꯗꯣꯝꯒꯤ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ ꯍꯧꯖꯤꯛꯁꯦ ꯚꯣꯠꯀꯤ ꯃꯇꯝꯗ ꯌꯦꯟꯈꯤꯕ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕ ꯀꯥꯟꯗ ꯂꯨꯄꯥ 5,000ꯗꯒꯤꯅ 10 ꯐꯥꯎꯕꯒꯤ ꯆꯥꯡꯁꯤꯗ ꯚꯣꯇꯔ ꯑꯃꯃꯝꯗ ꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯃꯃꯝꯗ ꯑꯩꯈꯣꯏꯒꯤ ꯇꯤꯟꯕꯥꯟ ꯑꯃꯃꯝꯁꯨ ꯑꯗꯨꯃꯛ ꯊꯤꯜꯂꯤ ꯀꯥꯏꯅꯁꯨ ꯑꯗꯨꯃꯛ ꯇꯥꯖꯩ ꯍꯥꯏꯇꯥꯔꯦ ꯃꯗꯨꯅꯃꯛꯅ ꯑꯩꯈꯣꯏꯒꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯅꯠꯆꯗꯦ ꯁꯨꯝ ꯇꯥꯖꯕꯗꯨꯒꯤ ꯃꯌꯥꯝꯗ ꯄꯥꯎꯗꯝꯖꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛꯁꯦ ꯚꯣꯠ ꯀꯥꯔꯕꯒꯤ ꯇꯨꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯒꯤ ꯁꯦꯜꯁꯤꯡꯗꯣ ꯑꯗꯨꯃꯛ ꯍꯟꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯟꯅ ꯃꯈꯣꯏꯁꯨ ꯑꯗꯨꯃꯛ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯁꯨ ꯑꯗꯨꯃꯛ ꯍꯣꯠꯅꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯗꯨꯃꯛ ꯑꯩꯍꯥꯛꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯑꯗꯨꯃꯛ ꯌꯥꯝꯅ ꯆꯥꯎꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯑꯗꯨꯅ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯃꯁꯤ ヒꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯍꯟꯖꯤꯟꯅꯅꯕ ꯈꯛꯇꯪ ꯍꯣꯠꯅꯕꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯄꯥꯟꯕ ꯌꯥꯔꯣꯏꯗꯧꯕꯅꯤꯅ ꯈꯔ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯣꯏꯕ ꯆꯥꯛꯊꯨꯡꯁꯤꯡꯁꯦ ꯑꯗꯨꯃꯛ ꯆꯍꯤ ꯑꯅꯧꯕꯁꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯅꯧꯕ ꯁꯔꯀꯥꯔꯅ ꯌꯥꯔꯤꯕ ꯃꯈꯩ ꯍꯣꯠꯅꯕꯤꯔꯒ ꯈꯔ ꯇꯧꯔꯒꯁꯨ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡ ꯊꯨꯡꯅꯅꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯑꯣꯟꯁꯤꯟꯕꯤꯔꯛꯂꯒꯗꯤ ꯃꯁꯤꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯗꯅ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯝꯕ ꯍꯜꯂꯣ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯁꯔꯤꯛ ꯀꯣꯟꯖꯤꯟꯗꯒꯤ ꯃꯦꯝꯇꯣꯟ ꯑꯗꯣꯝꯒꯤ ꯋꯥꯐꯝ ꯀꯔꯤ ꯊꯝꯕꯤꯅꯤꯡꯕ ꯂꯩꯒꯦ ꯁꯥꯔ ꯏꯂꯦꯛꯁꯟꯗꯤ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯚꯣꯠꯇꯤ ꯂꯣꯏꯔꯦ ꯂꯥꯟꯗꯤ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯄꯣꯠꯀꯤ ꯃꯃꯜꯁꯦ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯑꯣꯏꯔꯣ ꯑꯗꯒꯤ ꯊꯥꯎ ꯊꯨꯝ ꯑꯣꯏꯔꯣ ꯃꯃꯜꯁꯦ ꯂꯨꯄꯥꯗꯒꯤ 5 10ꯒꯤ ꯆꯥꯡꯁꯦ ꯂꯣꯏꯅ ꯍꯦꯟꯒꯠꯂꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯑꯅꯧꯕ ꯁꯔꯀꯥꯔ ꯁꯦꯝꯗ꯭ꯔꯤꯉꯩꯁꯤꯗ ꯃꯅꯤꯄꯨꯔꯁꯦ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯟꯕꯅ ꯍꯥꯟꯗꯣꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝꯗꯤ ꯇꯧꯁꯤꯜꯂꯛꯑꯦ ꯁꯥꯔ ꯑꯗꯣ ꯁꯨꯝ ꯈꯟꯖꯕꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠꯀꯤ ꯃꯃꯜꯁꯦ ꯁꯔꯀꯥꯔꯅ ꯈꯤꯇꯪ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯈꯨꯜꯂꯛꯀꯤ ꯗꯨꯀꯥꯟꯁꯨ ꯃꯉꯥꯏꯔꯦ ꯕꯖꯥꯔꯒꯤ ꯗꯨꯀꯥꯟꯁꯨ ꯒ꯭ꯔꯣꯁꯔꯤ ꯗꯨꯀꯥꯟꯁꯤꯡꯁꯦ ꯂꯣꯏꯅ ꯆꯞ ꯃꯥꯟꯅꯕ ꯐꯤꯕꯝꯗ ꯂꯩꯔꯦ ꯍꯧꯖꯤꯛ ꯄꯣꯠꯀꯤ ꯃꯃꯜꯁꯦ ꯑꯗꯨꯅ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗꯗꯤ ꯑꯋꯥꯕꯒꯤ ꯆꯩꯊꯦꯡꯁꯦ ꯑꯗꯨꯝ ꯍꯟꯅ ꯀꯣꯔꯣꯅꯥꯒꯤ ꯑꯃꯨꯛ ꯑꯃꯒꯤ ꯑꯃꯨꯛ ꯃꯊꯪ ꯑꯗꯨꯝ ꯑꯔꯣꯏ ꯈꯝ ꯅꯥꯏꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯑꯣꯏꯅ ꯂꯥꯏꯅꯤꯡꯒꯤ ꯊꯣꯡꯗ ꯄꯣꯠꯀꯤ ꯃꯃꯜꯁꯦ ꯁꯔꯀꯥꯔꯅ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯄꯤꯅꯕ ꯑꯗꯒꯤ ꯒꯥꯔꯤ ꯚꯔꯥꯁꯤꯁꯨ ꯂꯧꯅꯤꯡꯕꯗ ꯂꯧꯕ ꯑꯗꯒꯤ ꯑꯁꯥꯏꯐꯥꯎ ꯆꯠꯂꯦ ꯑꯗꯨ ꯂꯧꯒꯦ ꯍꯥꯏꯕ ꯀꯤꯂꯣꯃꯤꯇꯔꯒꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯒꯤ ꯄꯥꯟꯅꯔꯤꯕ ꯃꯤꯁꯤꯡꯅꯁꯨ ꯂꯦꯞꯄꯤꯗꯕ ꯗ꯭ꯔꯥꯏꯚꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅꯁꯨ ꯂꯦꯞꯄꯤꯗꯕ ꯒꯥꯔꯤ ꯚꯔꯥꯁꯨ ꯂꯧꯅꯤꯡꯕ ꯆꯥꯡꯗꯨꯗ ꯑꯗꯨꯝ ꯂꯧꯕꯤꯕ ꯑꯁꯤꯒꯨꯝꯕꯒꯤꯁꯨ ꯃꯤꯠꯌꯦꯡ ꯆꯪꯍꯟꯖꯅꯤꯡꯉꯦꯅ ꯑꯩ ꯂꯥꯏꯅꯤꯡꯒꯤ ꯊꯣꯡꯗ ꯍꯥꯏꯖꯔꯤ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯤ ꯌꯥꯝꯅ ꯐꯖꯩ ꯃꯃꯥꯡꯗꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯀꯣꯂꯔꯁꯤꯡꯅ ꯄꯨꯈꯠꯄꯤꯔꯛꯈ꯭ꯔꯕ ꯑꯩꯈꯣꯏꯅꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯄꯥꯎꯈꯨꯝꯖꯈ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯋꯥꯐꯝꯅꯤ ꯑꯗꯨꯕꯨ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯦꯡꯁꯤꯟꯕꯤꯔꯛꯇꯕꯅꯤꯅ ꯃꯁꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯑꯩꯈꯣꯏꯅ ꯆꯨꯝꯊꯣꯛꯂꯨꯕꯗꯤ ꯌꯥꯗꯦ ꯑꯗꯣꯝꯒꯤ ꯋꯥꯐꯝꯗ ꯑꯩꯈꯣꯏꯁꯨ ꯁꯄꯣꯔꯠ ꯇꯧꯖꯔꯤ ꯇꯥꯕꯤꯔꯤꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯔꯀꯥꯔꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯃꯨꯛꯇꯪ ꯇꯥꯕꯤꯔꯒꯗꯤ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯚꯔꯥ ꯑꯃꯗꯤ ꯄꯣꯠꯆꯩꯁꯤꯡꯒꯤ ꯃꯃꯜ ꯍꯦꯟꯒꯠꯄꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛꯇꯪ ꯊꯤꯗꯣꯛꯄꯤꯔꯀꯥꯟꯗ ꯀꯔꯤ ꯇꯧꯔꯒꯗꯤ ꯃꯁꯤ ꯐꯒꯗꯒꯦ ꯍꯥꯏꯕꯁꯤ ꯑꯃꯨꯛꯇꯪ ꯈꯟꯅꯕꯤꯔꯒꯗꯤ ꯌꯥꯝꯅ ꯐꯒꯅꯤ ꯍꯥꯏꯗꯅ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯑꯗꯨꯒ ꯉꯁꯤꯒꯤ ꯌꯨꯇ꯭ꯌꯨꯕ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯂꯩꯕꯤꯔꯤꯕ ꯑꯃꯨꯖꯧ
Kambam aigidi ibai ni haitare asumna haibire sar hojik hojik se leisabi macha singna yausangidi koigi thabal chongna bagi damaktani haidana dukan singda paisa khaiba lakpadagi aihaki maikaidagi sulpa chama hapsa khre haidana koigi ibai amazong haibire aduba hai koi haijaning badi hojik se koigi thori thatlaga sen adamak tan badi haitare hojiki matam sidadi club singna su yadrabanina leisabi macha singsu adamak magi laikai de leiba dukan singda changlaga sen khai thum khai tawba haiba sisu mase adamak tawba masan damak tare aduna isa gi site gi angamba paisa khara hapira kan leisabi macha singi kogi tengbang khaitang de orgasu onana ba happy ba sisu damak thagachari nungai jai aduga hojik se thabal chongba haiba sigi matangda yamna chekshin gadaba matamdi oire aduna thabal sin liba amadi sillibi sing mayam su thabal se chongba matamda koigi mikup na hum sing na haitare thabal chongbiyo hojik se koigi Facebook ki kuthangda mayam na thagat pirakpada koigi irang thokpa saduma ujai haitare phuna ba chaina ba kauna ba thina ba saduma ui aduna hiram khuding mak sidagi koina henna chekshin na bagi damakta mikup na hum sing na leisabi macha sing oirgasu pakhang macha sing oirgasu koigi chin balang ba tabu matamda mikup na hum sing na singbiyu haidana haijari aduga laikai gi leibiri ba maira paibi sing su isa sing na isu sing na siliba thabal gi mafamda adama ngakpi sen bidana tawbiragadi masisu hena nungai ba hena koigi makoida support tawbadi amna sauna mating oigani haidana wafum si thamjari thagachari ibai amjau matang kolar da khudong chaba se pijari hello ahan bada isa gi radio set khitang leitha bibi abro hello tabira bro Tadare. Isa gi mingale famga haibiro Ai how call it is kun me adini. Ming haibio Handaki bojidi sa pachadun isa krene. ado paisa loi chakre do ichili nau kari tana sige Kachubudi apema leke matandadi ayaki kindi ne mayan masi do hong da chaudna noi na maharau tayam topida ne lu manungdadi koi lising manga MB lising mari MB hetan adubu paisa adubu pambara sal sine ko na janinga magi mapunsi du mana para dum lairabra landam ji kai do ji ke nan khambi da ba hai bache koi lekai gi lairiba bazar mayam koi kulagi singna nan khanda bida bache machi gadani sara ina waru jabache loi bira bro maduk matadu sa ji se ke do koi gi kachu thoidok bi rang thokte ado koi BCP na koi gi maming de panjara roi ado bayam na masi da koi mayam tham zong ba kai wa na yin kan du kon dang de sa paisa thun ngam ba de sa ngam ga da mi bo ji paisa no ji hingi ado bo ana bana mani ado koi punsi gi lai ga da koi lomdam se ke do si ge ha ba se koi bazam yan khunda bi da ba se machi katani sara ina waru jaba adubu makochi mini mi bigi mapunsi da mi mana paisa lega ai paisa do hi achi lokum kana ni na khaliba imung dubu makoi ni kaya ni sa ga de ga tha ma kya sa de ga lamdam de koi kari so thawrge hai bachi masa ju lamdam se leibani koi chu mini lamdam lari mi nga te bijati khaiba nati koi le kai de le kungang de sothare ke dawre ji khandaba sugum bache sa le kai dum ya mi yaw do mate me ya mi yaw de kondang na kari wa hore kindi de su wa hore le kai kungang ge wa hore ka gi ding nunga gi ba sini sar aina na pinje de budu paisa ju koi ji leiba ya mane bo matamda hoi adum yai haitare adubu hoi akoi gi praja sing sina gyan taba haibasina khwaidagi makok oina wafam si thamjagi maramdi paisa yening ba yen sanu ko adagi pining ba paisa pi sanu voter oriba praja ai khoina pi roi na pi dragadi makhoina kaisu taw ngam ponte aduna hiram khudimakta praja sing gyan taba darkar oi sahi manga gi isagi right che makhoi gi lupa chawnga lising amaga chani chahum haitare aduna koi gi mahut heta sin ki bai tare sahi manga gi right che adu kimatik chawgraba isagi right chibu makhoina aduda pithok ki baga haibasisu aduma khana bada yaba wafamni adubu ai koi gi mai kai dagi haisening badi kari haini madu tawbiganu
ꯃꯗꯨ ꯇꯧꯕꯗ ꯃꯗꯨ ꯑꯩꯈꯣꯏꯅꯤ ꯃꯄꯥ ꯑꯃꯅ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯔꯥꯏꯠꯁꯦ ꯄꯤꯊꯣꯛꯈꯤꯕ ꯃꯇꯝꯗ ꯃꯆꯥꯁꯤꯡꯒꯤꯗ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠꯁꯦ ꯑꯗꯨꯃꯛ ꯂꯧꯕꯗ ꯑꯗꯨꯝ ꯃꯈꯣꯏꯅ ꯑꯗꯨꯝ ꯄꯨꯟꯅ ꯑꯗꯨꯝ ꯂꯧꯈ꯭ꯔꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ प्रजासिंग ज्ञान तामिनसे हाइबा वाफमसी हाइजब नचदना हाइतारे अखोइदगी करीबु थागचरी ngasi chilaba matam ngai kaithokpidana adomna call tobirktana ngasi thoromasa saru yabirakpa aikoigi maikaidagi thagatpa phongdok sabaga lonana mathangi caller da mokhodong sabasi pijage ngasi gi thamjariba telephone number 7630944377 hello hello ahan bada isagi mingal ifamga mukta haibiuba ai athopam awala kaidagi rita kowe hoi kari wafam phongdok pining balege o aina haijaningbadi ha huji koi longmi edo oire nong chuba haude dagi longmi mo oiru banina tahi ahungi phauji taiba sitadana leire adu hujiki koi longmi oibini phauji tairaga kholaga logi honaga dori bani hara honaga dori bani adu hana palamba lengak nasu hona biramdre logsingi du hana ju mane phaudu hongal lame hujisum hongal lagadi longmi gi kari kana ba phanga dauri kari ojaba phanga dauri aduna asagi kari haini phau khoi gi manung mapa naidana puthok puchin tawhallaga phau silan biro koi longmi khoi gi nungaina bana haijari kari haba wafam wa makata dum habi ko aduna phause silan biyo haje tokjaba longmi akhoi gi di phau natana upai leke tolop sabne tolop sabai oire ko ibungo hoi habiu makata na habiu adu hujik selenga palai busna karino longmi jingna thangtale haiba pochi lobiraga tabiraga sumane longmi thangtale haiba poche antong tabi ona imana haiba phone number ji phangdadana ko cha taloi humagi ji kange ado isum da number lakun taprenga tago chatlei bungo ado nokhoi gi ne ando wada ka hayo ko bungo habiu nokhoi gi sawoni sei sangna dena tawbje number si da ne wa gi do tawlere akoi di diamond ji da ngauje dana kabak suroju nana kan no prim siya nana keke no prim siya ba yang ado diamond ji da ngaure akoi di pothabam du leitramina handu oramina namula ko chalaga sei macha am to ore du chogum to ore du ahi baka chatra khotna tawraga monda di no ngaju sum ta te no sei du ka mai to ga thar ga ko mai to chat to no khang ja bai bungo hoi nungaijai imana koigi yamna thamoi pen hai tare ngasi je call phangbi tanjas imana tongan wafam sing phongdok pire masigi damak soi koigi maikai degi thagat phongdok sari ima nungti nimi khuding gi thasi obe aponte ima koigi sagol chen nimit ki isai sangna si thorom da sunga sigumna call tobiro adumak call phangba oibidana imagi yamna fajakraba isai singso dama koigi maikai degi tanana bo hona jage matam du phawgi onima adama koi sungai jage hai tare duga ngasigi streamer sing hai tare amadi koigi caller sing da haijaning base koigi void kamai lena wafam sing si yariba makai di hojik se koigi phongdok pirakano haidna adama koigi makai degi saizari yariba makai hojik se koigi ECI gi makai degi athing basu lei bai tare ko aduna void ki maram sidadi yariba makai hojik phongdok piraktana na bagi damakta nolokna haizari masigi damakta tabiriba sing waro biroi mathangi caller lokhasage hello tajare isagi mingale phongga haibio sarang satagi ni yatasi kauje hoi kari wafam thambining balege haziki danogi potang ba haiji gi mayam haiji do taje bako adudi adum tangani yaro haijeri ba la ba khoi de wa da bo tolo ta ba mi di tolo to tangkai hen kala ni posi mamalo dum hen kala hai ba mi su aija ba adu mata tamuso la ibo potoga thoi bo thot to to di la ba khoi de wa da ba tolop jaba midi tolop te kala bani moi pot mamal he ba moi akai bleke wa adu ji semi moi jaba suro no jaga ba khoi me wa jari ji hai jari ba hoi chumme yamna sum khraba wafam ni tolop saba singidi magi sahi singi matangi oina damak tolop henkali lare ba singi koi ki khusumal di hengat pi di hai tare ko aduna
पोट की ममल तांकलक मतमदा तोलब साबा सिंगी ओनदी मखोई की तोलब सु हेंगत परिना पोचै की ममल हेंगत पदा कैसो कायब लेती लाइरेब सिंगदी अदुकी मतिक वाई हाइदना इमाना फोंदोक पिबनी यामना सुमी इमा को अखोई सु तोलब साबा नचदे अखोई सु ममांगदा सेंग केजी दा कोई लुपा कुन कुंथ्रा का पीबदो हुजिकांदी लुपा यांखै की मथकता लान बुलान क्रमाने को चेंग खरा फबददी हाइतारे अदमाय तौदना हाइबियो हाइबियो करिगे अखोई भोटरी पैसा याम लोबो मीजे अमत्तद इना खुंदबन हाबदी नि कुमांग मुन चाबा मीनेबको होय होय कनागुबो ओइना सिन इबा येना सिन इबा मयाम यावरी हाइजरिबा अदो माइना भोट की पैसा लोबो मीजे अमत इना खुंदबने अदुगा ममै थांगदि इमुंग अवाबा दुम ताबन होय इमा मसी अखोई वारोसी को मसी मागी कर्म दुगी मखा पोना दम फोल फंगजबा हाइतारे अदुना होय इमाना असिगी तांगलब मिकुप असि यामना फजखरब मचंग ओरब वफुम खरा फोंदोक पिरंबा इमा अखोई माइकै दगी कलेदना थागसरी नादेक्तना पुंसी नुंसांगना नुंगायफना लेबंगम ओइबियु हाइदना सो अखोई माइकै दगी हाइजरी असिगी थमजरिबा नंबर सी 7630 944377 हरिबा नंबर से कॉल तौसिन बियो अमदी इसागी फोंदोक पिनिंग पुनिंग गोइबा वफम सिंग रेडियो सिग मै लेना दम फोंदोक ननबगी तंजासी लबियो हेलो हेलो अहान बदे इसागी मिंगले फम हाइबियो संगा मनबदि महय दिन तौजय सा थागचरी कॉल तौबिरक पा इसागी पुनिंगी ओइबा वफम करी थंबिनिंग बा लेगे ताइगे मलपुदा तांगी बा पोटसी ममलसी कंपनी न बोरेबा फैक्टरी न बोरेबा न परगना अयोंदा दुकानदार सिंह बोरिब्रा ममलसे दुक मति वांग करे सिगो मोम कर्म दौरगा कर्मा दोन कर्म संस्कारना ममलसे हंदबा यागदो याम सायाबु खत खंगबा अदन होय हौजि ममल पोचै ममल तांगबसे अदुमक तांगी मतम मतमगिनी मसी हेंगाई खरगदी हंथबा हाइबसे अखोइगी मणिपुर दे अदुकी मतिक वाटली को अदुना मसी अखोइगी माइकैदगी करी हाइगदबुनो मसी खुसु हाइफम से खंगदबा तारे अखोइगी थबक थोरमक्ति नतबनिना को मसी मै लेनबसिंग अमुक्तंग लिंगसिंग बिरगदी मसी हेनसु दम अखोइगी माइकैदगी सु खुदोंग चाबसी अमुक्तंग प्रजासिंग दा फंगन बिरगदी मसी सु नुंगाइगनी हाइना थमजगे वफम सिदा दमक तेनसिलसि को अखोइगी माइकैदगी सु कैसु हाइनिंगाइ लेते हाइतारे मसीगी मतंग सिदी अखोइगी करबार वाला सिंग दमक सानबा हाइतारे मणिपुर सिदी मणिपुर निदना मपालमदगी लाखरबा लाखलिबा फजखरबा अखोइगी स्कीम सिंगसे मणिपुर यौरकांदा दमक मांगबसु दमक यावे हाइतारे तोंगान तोंगान बा मओंगदा लेगिबा हाइतारे अदुना अखोइगी माइकैदगी करिसु हाइजनिंगाइ लेजिदे तवतबो मैलिनबा मियोसिंग अमदि सरकार की माइकैदगी प्रजासिंग दा हेना अखोइगी कानाबा पिगदबा थबक थोरमसिंग तमक पाइखत पियु हाइदना अखोइगी माइकैदगी सु नोरुकना निंगसिंगजरी वफम सिदा तेनसिलसि मखाताना करी वफम थमिनिंगबले अखोइगी बहुत सही मंगागे राम इसाबुल पॉलिसी मामना अनिना यंथोगा आइगो पुजिले लिबा हिनि दमियो मुखिबो समय तौसे अखोइगी भोट की वफम से भोट की वफम से तोसी को वारो बिरो अखोइगी इसीआई गी अखोइगी अथिंगमसु लेबनिना अखोइगी भोट की वफम से यारिबो खैदि कॉलर सिना पुखत पेक लगनो हाइबो वफम से थमजगे थगचरी कॉल तौबिरकपा मथंगी कॉलर दा खदोंग जाबा से पिजरगा रेडियो सिग मैरिनबा थबक थोरम सिंग दा ओइना दमक मयामना माइ ओनसिन बिरो हाइदना अखोइगी माइकैदगी हाइजरी हेलो हेलो गुड इवनिंग सर ताराम नोक्सरी अदोंगी मिंगले फमगा हाइबियो तेंगा खुंजाव बिगी ओजा थमनी करी वफम थमिनिंगबा लेगे ओ अखोइ मयाम पुंजरगा लौबी अखोइदी लौ सुननबा कइनो खन्नबा एग्रीकल्चर ऑफिसर एगी ऑफिसर चटपदे खंगे केडीके दा तौबदे खंगे इसा की रोकाइजी लौमी सिंगी ओइबा स्कूल खंगे बंगा कइनो खन्नरगा हानु मतम चागा अदगी ऑफिस से थमगा डिजिटल कमिटी में सेमगा माइना इसा दा रोकाइ की चौखद बखलबलते याम सरकार मंगाई असिंग बदोमी लोइरे कोइबो होय होय यामना सुमख्रबा फजख्रबा वफमनी सही खुदिंगी ओइना हौजिकसे कोइगी हारगी मतंग से दमक इरांग थोगदमक लाई हाइतारे अखोइना लौनिंगबा हारगी मसिंगदुना फंगदबा अदगी सरकार की कोई पुसलकलिबा कोई हारदुनसु प्रजासिंग असिदा मतिक चाना येंथोकपा ngamdaba
ꯑꯩꯈꯣꯏꯗꯤ ꯃꯁꯤꯡ ꯁꯨꯅ ꯄꯤꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯔꯀꯥꯔ ꯈꯛꯇꯃꯛ ꯉꯥꯏꯔꯒ ꯂꯩꯔꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯀꯥꯟꯗ ꯏꯁꯥ ꯏꯁꯥꯒꯤ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯁꯤꯁꯨ ꯑꯗꯨꯃꯛ ꯏꯁꯥ ꯏꯁꯥꯅ ꯂꯪꯁꯤꯜꯂꯒ ꯊꯝꯅꯅꯕꯒꯤ ꯃꯑꯣꯡꯗ ꯄꯥꯕꯨꯡꯅ ꯄꯨꯈꯠꯄꯤꯔꯛꯄꯅꯤ ꯃꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯄꯥꯕꯨꯡ ꯑꯇꯣꯞꯄ ꯋꯥꯐꯝ ꯀꯔꯤ ꯊꯝꯕꯤꯅꯤꯡꯕ ꯂꯩ ꯁꯔꯀꯥꯔ ꯈꯛꯇꯃꯛ ꯁꯨꯝ ꯉꯥꯏꯔꯒꯗꯤ ꯃꯗꯨ ꯑꯣꯏꯕꯗ ꯋꯥꯔꯛꯀꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯊ꯭ꯔꯨꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯧꯖꯔꯒ ꯑꯩ ꯏꯁꯥꯃꯛꯁꯨ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯞ ꯐꯥꯔꯃꯔꯅꯤ ꯑꯩꯅ ꯑꯦꯗꯦꯟ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯅ ꯑꯗꯨꯝ ꯋꯥꯛꯁꯣꯞ ꯀꯩꯀꯩ ꯌꯥꯎꯖꯗꯅ ꯁꯤꯒꯤ ꯑꯅꯧꯕ ꯂꯧꯎ ꯄꯊꯥꯞꯄꯁꯦ ꯑꯩ ꯑꯗꯨꯝ ꯈꯪꯖꯩ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯁ꯭ꯀꯨꯜ ꯍꯥꯏꯒꯗ꯭ꯔꯥ ꯁꯪ ꯍꯥꯏꯒꯗ꯭ꯔꯥ KVK ꯈꯤꯇꯪ ꯍꯥꯏꯖꯔꯞ ꯇꯧꯔꯒ KVK ꯃꯣꯏ ꯃꯈꯥꯗ ꯑꯩꯈꯣꯏꯅ KVK ꯇꯥꯅ ꯆꯠꯂꯒ ꯅꯠꯇ꯭ꯔꯒ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯣꯐꯤꯁ ꯇꯥꯅ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯅ꯭ꯌꯨ ꯇꯦꯛꯅꯣꯂꯣꯖꯤꯁꯤ ꯂꯧꯕꯁꯨ ꯉꯝꯗꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯣꯏꯕ ꯁꯤꯗ ꯊꯝꯃꯒ ꯑꯩꯈꯣꯏ ꯄꯨꯟꯁꯤꯜꯂꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯕꯛ ꯁꯨꯃꯤꯟꯅꯔꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯄꯨꯟꯅ ꯑꯋꯥ ꯑꯅꯥ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯁꯤ ꯋꯥꯈꯜꯂꯣꯟꯗ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯇꯧꯒꯗ꯭ꯔꯒꯗꯤ ꯁꯔꯀꯥꯔ ꯑꯁꯤꯒꯤ ꯄꯣꯂꯤꯁꯤ ꯃꯦꯀꯔ ꯀꯩꯒꯤ ꯂꯩꯕꯥꯛꯀꯤ ꯆꯥꯎꯈꯠꯀꯗꯧꯕ ꯗꯤꯕꯂꯞꯃꯦꯟꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯅ ꯇꯧꯖꯁꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯝꯗꯕꯗꯣ ꯑꯩꯈꯣꯏꯅ ꯉꯝꯕ ꯂꯦꯚꯦꯜꯗꯗꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯒ ꯀꯥꯟꯅꯔꯒ ꯇꯤꯡꯅꯔꯒ ꯁꯨꯃꯥꯏꯅ ꯇꯧꯁꯤꯅꯦ ꯍꯥꯏꯗꯅ ꯃꯇꯝꯒꯤ ꯂꯥꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯒꯗꯤ ꯈꯤꯇꯪ ꯀꯣꯝꯒꯗ꯭ꯔꯥ ꯈꯟꯖꯩ ꯑꯩ ꯏꯁꯥꯒꯤ ꯋꯥꯠꯇꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯕ ꯆꯍꯤ ꯑꯃꯒꯤ ꯆꯍꯤ ꯗꯤꯟ ꯑꯃ ꯊꯝꯖꯕ ꯑꯗꯒꯤ ꯊꯥꯎ ꯑꯃ ꯑꯗꯒꯤ ꯊꯨꯝ ꯕꯦꯒ ꯑꯃ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯈꯨꯗꯣꯡ ꯆꯥꯔꯛꯇ꯭ꯔꯀꯥꯟꯗ ꯁꯤꯖꯤꯟꯅꯅꯕ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯑꯩꯅ ꯃꯃꯥꯡꯒꯤꯗꯁꯨ ꯍꯥꯏꯖꯔꯝꯃꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ CMꯒꯤ ꯏꯗ ꯍꯧꯖꯤꯛꯀꯤ ꯄꯥꯕꯨꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤꯛ ꯌꯥꯝꯅ ꯆꯨꯝꯈ꯭ꯔꯕ ꯋꯥꯐꯝ ꯀꯌꯥꯃꯔꯨꯝ ꯊꯝꯕꯤꯔꯝꯃꯤ ꯄꯥꯕꯨꯡ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯎꯈꯨꯝꯖꯒꯗꯕ ꯋꯥꯐꯝꯁꯨ ꯑꯗꯨꯃꯛ ꯄꯥꯕꯨꯡꯅ ꯈꯨꯝꯕꯗ ꯂꯣꯏꯅꯃꯛ ꯍꯥꯏꯕꯗ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯈꯨꯝꯅꯤꯡꯉꯥꯏꯁꯤ ꯀꯩꯁꯨ ꯂꯩꯇꯦ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯤꯒꯤ ꯃꯤꯄꯥꯜ ꯇꯥꯡꯂꯣꯏꯁꯤ ꯃꯤꯒꯤ ꯃꯇꯦꯡꯗꯃꯛ ꯉꯥꯏꯔꯒ ꯁꯨꯝ ꯂꯩꯔꯒꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯈꯣꯝꯖꯤꯟꯅꯔꯀꯥꯟꯗ ꯇꯥꯁꯤꯟꯅꯔꯀꯥꯟꯗ ꯆꯍꯤ ꯑꯃꯒꯤ ꯑꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨꯃꯛ ꯇꯥꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯃꯗꯨꯁꯨ ꯑꯗꯨꯃꯛ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯗꯅ ꯄꯥꯕꯨꯡꯅ ꯐꯣꯡꯗꯣꯛꯄꯤꯔꯝꯕꯅꯤ ꯊꯥꯒꯠꯆꯔꯤ ꯄꯥꯕꯨꯡ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯔꯤ ꯍꯜꯂꯣ ꯑꯍꯥꯟꯕꯗ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯌꯥꯡꯂꯝꯗꯒꯤ ꯏꯕꯦꯝꯃ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯕ ꯂꯩꯒꯦ ꯍꯜꯂꯣ ꯁꯥꯔꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯆꯦꯡ ꯆꯥꯛ ꯍꯣꯏ ꯊꯧꯕꯥꯜꯗꯒꯤ ꯍꯧꯖꯤꯛ ꯏꯃꯥ ꯑꯃꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯐꯧ ꯆꯍꯤ 3ꯒꯤ ꯁꯤꯠꯇꯗꯅ ꯂꯩꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯕꯤꯈꯤ ꯍꯣꯏ ꯑꯗꯩꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯅ ꯐꯧ ꯇꯥꯏꯕ ꯁꯤꯠꯈꯤꯗꯕꯗꯨꯗꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ COVID-19ꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯦꯡ ꯑꯩꯈꯣꯏꯒꯤ ꯑꯔꯦꯝꯕ ꯈꯔ ꯆꯦꯡ ꯐ꯭ꯔꯤꯗ ꯈꯔ ꯌꯦꯟꯈꯤꯕꯗꯣ ꯍꯣꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯧꯗꯨ ꯇꯥꯏꯕ ꯁꯤꯠꯇꯕꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯩꯔꯔꯣꯏꯗꯕꯅꯤꯅ ꯈꯤꯇꯪ ꯐꯧꯁꯤ ꯇꯥꯏꯕ ꯁꯤꯠꯇꯦꯅꯁꯨ ꯋꯥꯕꯤꯔꯨꯅꯣꯅ ꯊꯝꯖꯅꯤꯡꯉꯤ ꯏꯃꯥꯒꯤ ꯃꯐꯝꯗ ꯍꯣꯏ ꯏꯃꯥ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯕ ꯂꯩꯔꯤꯒꯦ ꯍꯥꯏꯕꯤꯌꯨ ꯑꯗꯩꯗ ꯑꯝꯇꯪꯒ ꯍꯥꯏꯖꯅꯤꯡꯉꯦ ꯁꯥꯔ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯒ꯭ꯌꯥꯁ ꯃꯃꯜꯗꯒꯤ ꯑꯗꯒꯤ ꯆꯥꯅꯕ ꯊꯥꯎ ꯊꯨꯝꯗꯒꯤ ꯍꯦꯟꯀꯠꯂꯛꯏꯕ ꯃꯃꯜꯁꯤ ꯑꯔꯦꯞꯄ ꯂꯩꯇꯅ ꯍꯦꯟꯀꯠꯂꯦ ꯁꯤꯗꯩꯁꯤꯗ ꯇꯣꯂꯣꯞ ꯆꯥꯕ ꯍꯣꯏ ꯏꯅꯥꯛ ꯈꯨꯟꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝ ꯄꯥꯏꯕ ꯀꯥꯡꯕꯨꯗꯗꯤ ꯀꯩꯁꯨ ꯈꯜꯂꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣいꯂꯩꯇꯕ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯍꯟꯇꯛ ꯂꯥꯛꯀꯗꯧꯔꯤꯕ ꯂꯩꯉꯥꯛꯁꯤꯅ ꯃꯁꯤ ꯃꯔꯤ ꯂꯩꯅꯕꯗ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤꯟꯕꯤꯔꯒ ꯃꯌꯥꯝꯁꯤꯒꯤ ꯑꯋꯥꯕꯁꯦ ꯑꯃꯨꯛꯇꯪ ꯀꯩ ꯂꯩꯒꯦꯅ ꯈꯟꯅꯕꯤꯕꯗꯣ ꯑꯃꯨꯛꯇꯪꯗꯤ ꯄꯥꯝꯃꯤ
ꯍꯣꯏ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯀꯌꯥꯃꯔꯨꯝ ꯊꯝꯕꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯏꯃꯥꯒꯤ ꯋꯥꯐꯝꯁꯤꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯇꯥꯕꯤꯔꯤꯕꯁꯤꯡ ꯑꯃꯨꯛꯇꯪ ꯈꯟꯊꯃꯤꯟꯅꯔꯀꯥꯟꯗ ꯃꯗꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯏꯃꯥ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯒꯦ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛ ꯊꯝꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔꯗ ꯃꯌꯥꯝꯅ ꯀꯣꯜ ꯇꯧꯕꯤꯔꯛꯂꯒ ꯉꯁꯤꯒꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯑꯍꯥꯟꯕꯗ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒꯁꯤ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨꯕ ꯁꯔꯥꯗꯒꯤ ꯔꯕꯤꯅꯥ ꯀꯗꯥꯏꯋꯥꯏꯗꯒꯤ ꯍꯥꯏꯕꯤꯕꯅꯣ ꯍꯜꯂꯣ ꯀꯗꯥꯏꯋꯥꯏꯗꯒꯤ ꯍꯥꯏꯕꯤꯕꯅꯣ ꯁꯔꯥꯗꯒꯤ ꯔꯕꯤꯅꯥ ꯁꯣꯔꯥꯗꯒꯤ ꯔꯨꯍꯤꯅꯥ ꯊꯥꯒꯠꯆꯔꯤ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯕ ꯂꯩꯒꯦ ꯀꯩꯁꯨꯕꯨꯗꯤ ꯂꯩꯇꯦꯗ ꯏꯁꯤꯡ ꯃꯥꯏꯁꯤꯡꯁꯤꯒꯤ ꯌꯥꯝ ꯋꯥꯕꯁꯤꯒꯤ ꯁꯔꯀꯥꯔꯅ ꯃꯔꯤ ꯂꯩꯕꯁꯤꯡꯅ ꯌꯦꯡꯁꯤꯟꯕꯤꯔꯗꯤ ꯅꯨꯡꯉꯥꯏꯅꯦꯅ ꯈꯟꯕꯅꯤ ꯏꯁꯤꯡꯁꯨ ꯍꯧꯖꯤꯛꯇꯤ ꯄꯨꯈ꯭ꯔꯤꯁꯤ ꯀꯛꯈꯤꯅꯔꯛꯄ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯍꯣꯏ ꯍꯣꯏ ꯑꯗꯨꯅꯤ ꯉꯁꯥꯏ ꯑꯩꯅꯁꯨ ꯍꯥꯏꯖꯕꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯂꯦꯟꯒꯤ ꯃꯇꯝꯁꯨ ꯑꯣꯏꯕꯅꯤꯅ ꯁꯥꯒꯠꯂꯛꯄꯅꯤꯅ ꯏꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯠꯂꯤ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯏꯁꯥꯒꯤ ꯂꯩꯔꯤꯕ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤꯁꯤꯡ ꯑꯃꯗꯤ ꯏꯁꯥꯒꯤ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯨꯅ ꯅꯥꯟꯅ ꯁꯤꯖꯤꯟꯅꯕ ꯑꯃꯁꯨ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯀꯔꯤꯒꯨꯝꯕ ꯁꯥꯒꯠꯂꯛꯄꯅꯤꯅ ꯃꯩꯍꯧ ꯂꯥꯡꯄꯣꯛꯀ ꯊꯣꯛꯂꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯥꯌꯔ ꯕ꯭ꯔꯤꯒꯦꯗ ꯉꯥꯏꯔꯤꯉꯩ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯆꯥꯛꯂꯤꯕꯁꯤꯡꯗꯣ ꯑꯗꯨꯃꯛ ꯂꯣꯏꯅꯃꯛ ꯇꯨꯝꯈꯤꯕꯒꯤ ꯃꯑꯣꯡꯁꯨ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯁꯤꯡ ꯃꯥꯏꯁꯤꯡꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯃꯥꯡꯍꯜꯂꯣꯏꯁꯤ ꯂꯨꯅ ꯅꯥꯟꯅ ꯁꯤꯖꯤꯟꯅꯁꯤ ꯀꯥꯂꯦꯟꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯐꯤꯁꯨ ꯐꯤꯖꯥꯝ ꯇꯧꯁꯤꯟꯗꯅ ꯏꯁꯤꯡ ꯐꯠꯇꯕꯁꯤꯡ ꯄꯨꯈ꯭ꯔꯤꯗ ꯇꯥꯍꯜꯂꯣꯏꯁꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯂꯧꯁꯤꯟꯃꯤꯟꯅꯔꯀꯥꯟꯗ ꯏꯁꯤꯡ ꯑꯗꯨꯃꯛ ꯌꯥꯝꯅ ꯐꯅ ꯂꯤꯛꯅ ꯁꯤꯖꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯖꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯃꯊꯪꯒꯤ ꯀꯣꯂꯔꯗꯒꯤ ꯀꯔꯤ ꯀꯔꯤ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄꯤꯔꯦ ꯍꯥꯏꯕꯁꯤꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯍꯜꯂꯣ ꯍꯜꯂꯣ ꯑꯍꯥꯟꯕꯗ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒꯁꯤ ꯍꯥꯏꯕꯤꯌꯨ ꯐꯣꯟ ꯇꯧꯖꯔꯤꯕ ꯑꯩ ꯁꯃꯥꯖ ꯍꯪꯕꯗꯒꯤ ꯅꯣꯔꯦꯟ ꯃꯣꯏꯔꯥꯡꯊꯦꯝ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯑꯗꯣꯝꯒꯤ ꯋꯥꯐꯝ ꯍꯥꯏꯕꯤꯌꯨ ꯀ꯭ꯂꯥꯁ 10ꯒꯤ ꯄꯔꯤꯈꯥꯁꯤ ꯇꯥꯡ 5ꯗꯒꯤ ꯍꯧꯒꯗꯣꯏꯅꯤ ꯑꯗꯨꯕꯨ ꯚꯣꯠ ꯀꯥꯈꯤꯕꯗꯒꯤ ꯚꯣꯠ ꯑꯩꯈꯣꯏ ꯊꯥꯕꯜ ꯆꯣꯡꯕ ꯈꯣꯠꯄ ꯌꯥꯔꯦ ꯍꯥꯏꯕꯗꯒꯤ ꯍꯧꯖꯤꯛꯁꯦ ꯃꯐꯝ ꯈꯨꯗꯤꯡꯗ ꯊꯥꯕꯜꯁꯤ ꯐꯖꯅ ꯆꯣꯡꯅꯔꯦ ꯑꯗꯨꯅ ꯀ꯭ꯂꯥꯁ 10 ꯊꯥꯒꯗꯧꯕ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯗꯨꯅ ꯃꯈꯣꯏꯁꯤ ꯌꯥꯎꯁꯪ ꯂꯣꯏꯔꯒ ꯑꯣꯏꯅ ꯌꯥꯎꯁꯪ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯌꯥꯎꯁꯪꯒꯤ ꯅꯨꯃꯤꯠ 5ꯅꯤꯇꯪ ꯊꯥꯕꯜ ꯆꯣꯡꯍꯟꯕꯗ ꯀꯔꯤ ꯀꯥꯏꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯋꯥꯐꯝꯁꯦ ꯊꯝꯖꯅꯤꯡꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯄꯔꯤꯈꯥ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯗꯨꯗ ꯑꯣꯏꯅ ꯌꯥꯎꯁꯪ ꯊꯥꯕꯜꯁꯦ ꯆꯣꯡꯍꯟꯕꯗ ꯑꯀꯥꯏꯕ ꯂꯩꯒꯗ꯭ꯔꯥ ꯍꯧꯖꯤꯛꯇ ꯆꯣꯡꯕꯁꯤꯅ ꯑꯉꯥꯡꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯆꯥꯡꯁꯨ ꯋꯥꯠꯂꯦ ꯑꯗꯩ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯄꯥꯈꯪ ꯑꯣꯏꯔꯁꯨ ꯂꯩꯁꯥꯕꯤ ꯑꯣꯏꯔꯁꯨ ꯊꯦꯡꯗꯅ ꯆꯥꯝꯗꯅ ꯂꯣꯏ ꯂꯩꯅꯔꯦ ꯁꯥꯔ ꯃꯗꯨꯗꯒꯤ ꯁꯨꯝ ꯇꯧꯖꯔꯛꯄꯅꯤ ꯐꯣꯟꯁꯦ ꯁꯥꯔ ꯍꯣꯏ ꯌꯥꯝꯅ ꯆꯨꯝꯃꯦ ꯑꯗꯣꯝꯒꯤ ꯋꯥꯐꯝꯁꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯉꯤ ꯍꯥꯏꯗꯅ ꯊꯋꯥꯏ ꯆꯪꯅ ꯄꯥꯔꯝꯕꯗꯣ ꯑꯁ꯭ꯋꯥꯏꯗꯒꯤ ꯙꯣꯟ ꯃꯈꯣꯟꯗꯣ ꯙꯣꯟ ꯌꯩꯔꯒ ꯀꯩꯅꯣ ꯊꯥꯕꯜ ꯆꯣꯡꯄ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯗꯣ ꯑꯗꯨꯃꯛ ꯃꯥꯒꯤ ꯍꯣꯠꯅꯖꯅꯤꯡꯕꯗꯣ ꯑꯩꯈꯣꯏꯒꯤ ꯀꯥꯏꯒꯗꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯣꯏ ꯌꯥꯎꯁꯪꯁꯨ ꯇꯧꯗꯕ ꯌꯥꯗꯦ ꯍꯣꯏ ꯇꯧꯕ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯕꯦꯔ ꯇꯩꯅꯗꯅ ꯃꯇꯝ ꯃꯥꯡꯍꯟꯕꯒꯤ ꯃꯍꯨꯠꯇ ꯏꯁꯄꯣꯔꯠ ꯂꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯅ ꯑꯗꯨꯃꯛ ꯀꯥꯟꯅꯕ ꯐꯪꯉꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯄꯔꯤꯈ꯭ꯌꯥꯁꯨ ꯂꯦꯞꯁꯤꯜꯂꯛꯂꯕꯅꯤꯅ ꯄꯔꯤꯈ꯭ꯌꯥꯁꯨ ꯊꯥꯗꯕ ꯌꯥꯗꯦ ꯇꯧꯕꯇꯕꯨ ꯄꯔꯤꯈ꯭ꯌꯥꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯌꯥꯎꯖꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯗꯗꯤ ꯍꯧꯖꯤꯛꯀꯤ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯃꯈꯣꯜꯁꯤना ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯀꯥꯏꯕ ꯑꯣꯏ ꯑꯗꯨꯕꯨ ꯂꯥꯡꯕ ꯄꯥꯝꯕ ꯅꯍꯥꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯕ ꯃꯤꯀꯨꯞꯅꯤ ꯍꯥꯏꯇꯥꯔꯦ ꯇꯥꯟꯖꯥꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯒ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯃꯨꯛꯇꯪ ꯃꯁꯤ ꯌꯦꯡꯁꯤꯟꯕꯤꯔꯀꯥꯟꯗ ꯊꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪ ꯅꯨꯃꯤꯠ 5ꯅꯤꯗꯨ ꯈꯛꯇꯪꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯃꯇꯝꯁꯤꯗꯪꯒ ꯄꯤꯕꯤꯔꯒꯗꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯁꯤ ꯈꯤꯇꯪꯗ ꯑꯣꯏꯔꯒꯁꯨ ꯐꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯤ ꯊꯝꯖꯩ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯕ ꯂꯩ ꯁꯥꯔ ꯑꯁꯤ ꯈꯤꯇꯪ ꯍꯥꯏꯖꯒꯦꯅ ꯐꯣꯟ ꯇꯧꯖꯔꯛꯄꯅꯤ ꯁꯥꯔ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯃꯩ ꯂꯩꯅꯕꯁꯤꯡꯅ ꯌꯦꯡꯁꯤꯟꯕꯤꯔꯛꯑꯀꯥꯟꯗ ꯌꯥꯎꯁꯪꯁꯤ ꯅꯨꯃꯤꯠ 5ꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯊꯥꯕꯜꯁꯤꯡꯁꯦ ꯑꯗꯨꯃꯛ ꯆꯣꯡꯍꯟꯕꯅ ꯐꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯄꯔꯤꯈ꯭ꯌꯥꯒꯤ ꯃꯇꯝ ꯌꯩꯊꯣꯛ ꯌꯩꯁꯤꯟ ꯇꯧꯕ ꯍꯥꯏꯕꯁꯤꯃꯗꯤ ꯂꯦꯞꯁꯤꯟꯈ꯭ꯔꯕꯅꯤꯅ ꯃꯁꯤ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯗꯧꯗꯤ ꯃꯥꯟꯗꯦ ꯑꯗꯨꯅ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯁꯤꯃ ꯃꯩ ꯂꯩꯅꯕꯁꯤꯡꯅ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤꯟꯕꯤꯁꯅꯨ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯍꯜꯂꯣ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯁꯥꯔ ꯇꯔꯥꯝꯅ ꯊꯥꯒꯠꯆꯔꯤ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯀꯛꯆꯤꯡꯗꯒꯤ ꯏꯃꯥ ꯕꯣꯔꯃꯅꯤꯅꯤ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯕꯣꯔꯃꯅꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯕ ꯂꯩꯒꯦ ꯍꯧꯖꯤꯛꯀꯤ ꯃꯥꯡꯗ ꯀꯣꯂꯔ ꯑꯃꯅ ꯇꯥꯛꯄꯤꯈꯤꯕ ꯂꯥꯏꯔꯤꯛ ꯇꯝꯕꯒ ꯊꯥꯕꯜꯒꯒꯤ ꯃꯔꯝꯁꯤꯗ ꯏꯃꯥꯁꯤ ꯅꯍꯥꯟꯗꯒꯤ ꯃꯁꯤ ꯈꯛꯇꯪ ꯐꯣꯡꯗꯣꯛꯆꯒꯦꯗ ꯈꯟꯖꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛꯀꯤ ꯀꯣꯂꯔꯗꯨꯅ ꯍꯥꯏꯔꯛꯄꯗꯨ ꯌꯥꯝ ꯆꯨꯝꯃꯤ ꯊꯥꯕꯜ ꯆꯣꯡꯕ ꯍꯥꯏꯁꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯌꯥꯎꯁꯪ ꯃꯃꯥꯡꯗ ꯀꯅꯥꯝꯇ ꯊꯥꯕꯜ ꯆꯣꯡꯗꯦ ꯆꯨꯝꯅꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯑꯗꯨꯝ ꯈꯔ ꯌꯩꯊꯒ ꯆꯣꯡꯉꯤꯀꯣ ꯑꯗꯨꯕꯨ ꯅꯍꯥꯟ ꯚꯣꯠ ꯀꯥꯕ ꯅꯨꯃꯤꯠꯇꯒꯤ ꯍꯧꯅ ꯍꯧꯖꯤꯛꯀꯤ ꯄꯥꯏꯕꯤꯔꯤꯕ ꯁꯔꯀꯥꯔꯅ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯔꯦ ꯍꯥꯏꯈꯤꯕꯗꯒꯤ
ngasi phawbada maling mamang nakan yeloi maikei mari hidei thinjilakpanina kanamta angang gari pade hanasu class tawgide adagi hujiksu thabanduna maram oraga angang singa akaiba yam piba masi hujiki api patien tawaba sarkar paibiriba koi sarkargi atawa sangsinga mayang tangon sinbiraga athuba matamda nahanda thoko order adumaina thaban chongma numi mangani dagi hende yararoi haibase asi gatang tholagadi akoi su harauba dum yaujage isa isugi damakta adugi ona imana thon tawjarakon Thagasari ima Bormani yamna fazaba wafam thambirami aikhoigi maikaidigi pakhumjabana henabu watlagani aduna yariba makaidi mai lenaba singna muktang yengsinbirakanda yausang numit mangani sigi manungda thabal chonghobuna fabra amadi satra satri singai tare tungi yumbirel singsu semhogdaba yade makhoi semdragadi mathangi aikhoigi kana khoigi yumbiren kangumdi manggadoribani haitare ko ima aduna yariba makaidi mai lenaba singda aikhoigi maikaidigi so muktang yengsinbinana ba haidana nolungna ningsingjari ima makatana kari wafam thambing belerige duga isa singna nongmagi toiba thoram singda thawai yauna ni puna makki tena wona basida isa singi gyan loksing mayam si yauri badagi hena mo isona gyan pinari bo oisnu adu haraga isa singbu kana amukka hana no luksagi Thagasari ima Bormani aikhoisu karimta haijabana sade mayamna pukharpirliba wafam singse tachillakanda aikhoisu amuk tamsinjarini aduga tamsillaba matungda khoigi kanagadaba wafam sing amuk aikhoina amuk mayamda amuk paudamjarakanda aikhoi mayam punna hiram ama khaktada haitare hena phaba maikai amarom da chanana ba aikhoigi maikai digisu chungthok chanana ba kana hona jabani wafam asida imana puning thagut piram ba aikhoigi maikai digi thagat pa phongdoksari mathangi kolar da makhodong sabasi pijagi aduga karam wafam sing pukar i haibasi mo ikhoi myam pon yengminasi hello ahan badai sagi mingale phunga se mutang haibiuba ai ka singe imabi mulani yaksang yak pachira pung ngaro tang thamjar ke tawa hoi thagasari ima bimala call to birakpa adumgi wafam kadi thambining balege oi mana haning bodi yaksang matam jor pachida hoji kangi chai shooting mayam sina samun ni meda lambida akoi thori nungi mayam ama thatlaga munbasi imagi mota pamjadaba maramdi pakhang macha angang thalakpasina gari kanna thawwa aduda kaigumba thori gura chelaga uhodabadai isidi mayam thokpa yaweba ada imana isasing isuching thoriba isa inasing mayam sibu soyaningtaba harau kumai lakpasida afaraga ohaning aduna imana kaigumba thori gai thattanabada imana nungsijaba haitare soidanangai imana du phungdokterapa Thagasari ima yamna fajakraba wafamni imagi wafam si joi tare haujikangi sahi kogi sudriba macha singda mapa ma oiba singna gari sinaraga gari thauba haibo haitabo ga thauraga mayam da kogi accident tawrakanda masana sokhi boi targa de sukai de haitare ko mase hoi sohan ningbagi haijabadi na chadi haitare ka mioi ba kana mata kogi sohen ningba ngamaning ba base kana mata leiti aduna yariba makhai mapa ma oiba singna license pai daba sahi sudriba macha singda gari pichalaga haujik oiriba yausangi harau kumagi matam sigi khudong basi laurakanda makhoida gari sinabaga haibasi soima aduki matik yamna di phatte tawbatabu aikhogi mai aikhogi sumja thoksin tawba kana suduma ujai haitare pikriba angang sina gari singse aikhogi karahini magi seller se tika lekhala kana aikhogi lehoriba praja singse aikhogi na pangjin ba haitare akhoi bawdu damak thina jai haitare akhoi su makhoi bo damak chai bisum yawe haitare adubu sai haidana moi mana tade tawbatabu aikhogi ahansina haina balai daini kana thauragana symmetry ui tapna thauragana scenery ui do aduna yariba makai haitare hojik gyan tadriba nahasing i khenkalakliba nahasing da yariba makai mapama oiba singna gari sinabiganu sinaraga su matang matam chana gari sinabiu haidana aikhogi maiki degi su haijari ima makatana kari wafam thamining bale makatana ija na oiro agi thangi noraga pung waran tamana padra ija mai na tawo to ngai jagra adagi iman hajani mo kai pung waran chi bochu lo gare boti wali si tang ka taw boti wali si chi lo chinge kari gana ro ni lo matungda khran matung maying bai do boti wali to piro imana su hajari hoi thagasari ima
ꯊꯝꯃꯒꯦ ꯍꯣꯏ ꯍꯣꯏ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥꯅ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯑꯗꯨꯒ ꯏꯃꯥꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯥꯏ ꯍꯥꯏꯖꯈ꯭ꯔꯦ ꯚꯣꯠꯀꯤ ꯋꯥꯐꯝꯁꯤꯃꯗꯤ ꯄꯨꯡꯇꯣꯛ ꯇꯣꯛꯑꯁꯤ ꯍꯥꯏꯗꯅ ꯑꯗꯨꯅ ꯚꯣꯠꯀ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝꯁꯤꯡꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯉꯁꯤꯒꯤ ꯀꯣꯂꯔꯁꯤꯡꯅ ꯄꯨꯈꯠꯄꯤꯔꯛꯇꯅꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯥꯏꯖꯔꯤ ꯃꯁꯤꯒꯤꯗꯃꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯋꯥꯔꯧꯕꯤꯔꯣꯏ ꯌꯥꯝ ꯍꯟꯖꯤꯟꯅ ꯍꯥꯏꯖꯩ ꯍꯥꯏꯗꯅ ꯍꯣꯏ ꯌꯥꯝꯅ ꯍꯟꯖꯤꯟꯅ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯂꯩ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯌꯥꯎꯁꯪ ꯃꯇꯝꯁꯨ ꯅꯛꯁꯤꯜꯂꯛꯂꯤ ꯑꯗꯨꯅ ꯄꯤꯛꯂꯤꯕ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯁꯨꯗ꯭ꯔꯤꯕꯁꯤꯡꯅ ꯒꯥꯔꯤ ꯃꯦꯟꯃꯥꯟ ꯇꯥꯗꯅ ꯄꯪꯊꯧ ꯊꯧꯕꯁꯤꯁꯨ ꯐꯠꯇꯦ ꯇꯧꯕꯇꯕꯨ ꯊꯧꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯁꯨ ꯈꯔ ꯑꯩꯈꯣꯏ ꯒꯥꯔꯤ ꯊꯧꯕꯗ ꯈꯪ ꯍꯩꯔꯕ ꯂꯥꯏꯁꯦꯟꯁ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯒ ꯑꯗꯨꯃꯛ ꯆꯠꯃꯤꯟꯅꯔꯒꯗꯤ ꯃꯁꯤꯁꯨ ꯑꯗꯨꯃꯛ ꯈꯤꯇꯪ ꯀꯥꯟꯅꯕꯁꯤ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯑꯍꯥꯟꯕꯗ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯊꯦꯡꯃꯟꯗꯒꯤ ꯕꯤꯔꯦꯟ ꯍꯥꯏꯅ ꯈꯔ ꯂꯩꯀꯥꯏꯗꯒꯤ ꯍꯣꯏ ꯍꯣꯏ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯕ ꯂꯩꯒꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯃꯃꯥꯡꯒꯤ ꯀꯣꯂꯔ ꯑꯅꯤꯈꯛꯅ ꯍꯥꯏꯕꯤꯔꯛꯄꯗꯨ ꯍꯧꯖꯤꯛ ꯊꯥꯕꯜ ꯆꯣꯡꯗꯅ ꯈꯣꯠꯇꯅ ꯇꯧꯕꯁꯤ ꯚꯣꯠꯀꯤ ꯈꯟꯅꯔꯤꯉꯩꯁꯤꯗ ꯌꯥꯝꯅ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯥꯈꯠꯆꯕꯗꯨꯅꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯌꯥꯎꯁꯪ 5ꯅꯤꯗꯒꯤ ꯍꯦꯟꯅ ꯆꯣꯡꯗꯅ ꯐꯩ ꯍꯥꯏꯅ ꯑꯩ ꯃꯣꯠ ꯊꯝꯖꯅꯤꯡꯗꯨꯅ ꯇꯧꯖꯔꯛꯄꯅꯤ ꯑꯗꯨ ꯁ꯭ꯋꯥꯏꯗꯩ ꯍꯦꯟꯅ ꯍꯥꯏꯖꯔꯔꯣꯏ ꯇꯦꯟꯇꯛꯅ ꯁꯞꯄꯣꯔꯠ ꯇꯧꯖꯕꯅꯤ ꯑꯩꯒꯤꯁꯨ ꯏꯃꯥ ꯑꯃꯒ ꯑꯩ ꯃꯔꯨꯞ ꯑꯃꯒꯅ ꯍꯥꯏꯕꯤꯔꯛꯄꯗꯨꯒꯤꯗꯃꯛꯇ ꯍꯣꯏ ꯍꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝꯅ ꯐꯖꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯍꯥꯏꯖꯅꯤꯡꯕꯗꯤ ꯌꯥꯎꯁꯪ ꯅꯨꯃꯤꯠ 5ꯅꯤꯒꯥꯏꯁꯤ ꯁꯥꯡꯃꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃꯣꯠ ꯑꯣꯏꯅꯅꯤꯀꯣ ꯑꯩꯒꯤ ꯃꯣꯠꯁꯤꯗ ꯂꯣꯏꯅꯃꯛ ꯃꯌꯥꯝꯅ ꯆꯠꯂꯨ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯁꯦꯡꯅ ꯍꯥꯏꯖꯔꯕ ꯃꯇꯝꯗ ꯑꯩꯅ ꯁꯨꯝ ꯈꯟꯖꯕ ꯃꯇꯝꯗ ꯌꯥꯎꯁꯪ ꯅꯨꯃꯤꯠ 5ꯅꯤꯒ ꯍꯥꯏꯕꯁꯦ ꯁꯥꯡꯃꯜꯂꯤ ꯅꯨꯃꯤꯠ 9ꯒꯨꯝꯕ 6ꯅꯤꯒꯨꯝꯕ ꯇꯦꯟꯁꯤꯜꯂꯀꯥꯟꯗ 9ꯒꯨꯝꯕ 6ꯅꯤꯒꯨꯝꯕꯗ ꯃꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯅꯅꯕꯒꯤ ꯃꯃꯤꯁꯦ ꯑꯃꯨꯛꯇꯪ ꯁꯤꯟꯕꯤꯔꯒꯗꯤꯅꯦ ꯃꯁꯤꯁꯨ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯒꯗꯧꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤ ꯀꯔꯤ ꯍꯥꯏꯒꯗꯧꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯁꯨ ꯌꯥꯎꯁꯪꯁꯤꯗ ꯄꯨꯔꯛꯂꯤꯕ ꯀꯥꯟꯅꯕꯁꯤ ꯀꯔꯤꯝꯇ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪꯅꯤ ꯍꯥꯏꯔꯒ ꯑꯕꯦꯔ ꯇꯩꯔꯒ ꯃꯇꯝ ꯃꯥꯡꯍꯟꯕꯒꯤ ꯃꯍꯨꯠꯇ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯁꯤꯡꯅ ꯁꯤꯜꯂꯤꯕ ꯁ꯭ꯄꯣꯔꯠꯁꯤꯡꯗ ꯑꯗꯨꯃꯛ ꯃꯥꯏꯌꯣꯟ ꯑꯣꯟꯁꯤꯜꯂꯛꯑꯀꯥꯟꯗ ꯌꯥꯎꯁꯤꯟꯕꯗꯤ ꯃꯗꯨ ꯀꯥꯟꯅꯕ ꯂꯩ ꯑꯗꯨꯅ ꯑꯕꯦꯔ ꯇꯩꯅꯔꯒ ꯂꯩꯀꯥꯏ ꯈꯨꯜꯂꯛꯇ ꯊꯣꯛꯑꯒ ꯂꯥꯡꯉꯒ ꯈꯠꯂꯒ ꯂꯩꯕꯗꯨꯒꯤ ꯀꯥꯟꯅꯕ ꯐꯖꯕꯗꯤ ꯀꯩꯝꯇ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯄ꯭ꯔꯖꯥꯁꯤꯡ ꯃꯄꯥ ꯃꯃꯥ ꯑꯣꯏꯕꯁꯤꯡꯅ ꯀꯔꯤ ꯍꯥꯏꯒꯗꯧꯅꯣ ꯃꯁꯤꯕꯨ ꯑꯩꯅꯁꯨ ꯈꯨꯝꯕꯗ ꯌꯥꯝ ꯂꯨꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯅ ꯈꯨꯝꯃꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯥꯏꯌꯣꯟꯗ ꯆꯠꯀꯗꯧꯕꯗꯤ ꯂꯩꯇꯦ ꯑꯗꯨꯅ ꯋꯥꯐꯝꯁꯤ ꯇꯦꯟꯁꯤꯟꯖꯒꯦ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩ ꯍꯥꯏꯕꯤꯌꯨ ꯌꯥꯔꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯇꯧꯖꯒꯦ ꯍꯣꯏ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯈꯩ ꯂꯩꯇꯅ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯒꯦ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯂꯕ ꯋꯥꯐꯝꯁꯤꯡ ꯀꯌꯥꯃꯔꯨꯝ ꯄꯨꯈꯠꯄꯤꯔꯛꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯈꯟꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯀꯔꯝꯕ ꯃꯥꯏꯌꯣꯟꯗ ꯑꯣꯜꯂꯒ ꯆꯠꯄ ꯌꯥꯒꯗꯒꯦ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯈꯟꯅꯁꯤ ꯆꯠꯂꯕꯁꯨ ꯑꯐꯕ ꯂꯝꯕꯤꯔꯣꯝꯗ ꯆꯠꯁꯤ ꯍꯜꯂꯣ ꯍꯜꯂꯣ ꯑꯍꯥꯟꯕꯗ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ 698ꯅ ꯂꯣꯏꯕ ꯅꯝꯕꯔꯅꯤ ꯑꯩꯍꯥꯛꯅ ꯀꯛꯆꯕ ꯅꯠꯆꯗꯦ ꯋꯥꯔꯧꯕꯤꯔꯣꯏ ꯑꯃꯨꯛꯇꯪꯒꯅ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯀꯣꯜꯁꯤꯁꯨ ꯀꯛꯊꯠꯄꯤꯈ꯭ꯔꯦ 724ꯅ ꯂꯣꯏꯕ ꯅꯝꯕꯔꯅꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯇ꯭ꯔꯤꯃꯔꯁꯤꯡ ꯌꯥꯝꯅ ꯐꯖꯕ ꯌꯥꯎꯁꯪꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝꯁꯤꯡ ꯊꯝꯕꯤꯔꯛꯏ ꯍꯜꯂꯣ ꯍꯜꯂꯣ ꯑꯍꯥꯟꯕꯗ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯇꯥꯕꯤꯔꯕ꯭ꯔꯣ ꯁꯣꯔꯥꯗꯒꯤ ꯀꯔꯤꯗ ꯁꯣꯔꯥꯗꯒꯤ ꯈꯔꯤꯗꯥ ꯍꯥꯏꯕꯤꯕꯔꯣ ꯁꯣꯔꯥꯗꯒꯤ ꯈꯔꯤꯗꯥ 698ꯅ ꯂꯣꯏꯕ ꯅꯝꯕꯔ ꯀꯣꯜꯁꯦ ꯇꯠꯈ꯭ꯔꯦ ꯅꯦꯠꯋꯥꯛꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯉꯁꯤꯁꯦ ꯃꯁꯤ ꯃꯃꯦꯟ ꯇꯥꯗ꯭रे ꯀꯣꯜꯁꯨ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯠꯄꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯒꯦ ꯍꯥꯏꯗꯅ ꯈꯟꯕꯤꯕ ꯈꯨꯗꯤꯡꯃꯛ ꯈꯛꯇꯅ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯅꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯕꯤꯔꯕ꯭ꯔꯣ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒꯁꯦ ꯍꯥꯏꯕꯤꯔꯣ ꯂꯥꯡꯉꯊꯦꯜꯗꯒꯤ ꯖꯌꯥꯃꯅꯤ ꯀꯧꯋꯦ ꯂꯥꯡꯉꯊꯦꯜꯗꯒꯤ ꯁꯌꯥꯃꯅꯤ ꯍꯥꯏꯕꯤꯕꯔꯣ ꯖꯌꯥꯃꯅꯤ ꯖꯌꯥꯃꯅꯤ ꯀꯣ ꯖꯌꯥꯃꯅꯤ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯕ ꯂꯩ ꯁꯥꯔ ꯍꯧꯖꯤꯛꯁꯦ ꯍꯥꯟꯅꯗꯤ ꯁꯥꯔ ꯖꯦꯝꯁꯅ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ ꯁꯟꯗꯣꯛꯄꯤꯔꯝꯃꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯅ ꯏꯟꯁꯄꯦꯛꯇꯔ ꯁꯟꯗꯣꯛꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯈꯪꯖꯅꯤꯡꯕ ꯅꯍꯥꯟ ꯑꯩꯅ ꯑꯍꯥꯟꯕ ꯇ꯭ꯔꯥꯏ ꯇꯧꯕꯗꯁꯨ ꯑꯗꯨꯝ ꯑꯍꯥꯟꯕ ꯐꯪꯕ ꯑꯣꯏꯗꯅ ꯋꯥꯗꯨ ꯐꯣꯡꯗꯣꯛꯄ ꯉꯝꯖꯍꯧꯗꯦꯅ ꯖꯌꯥꯃꯅꯤ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯑꯗꯣꯝꯒꯤ ꯔꯦꯗꯤꯑꯣꯁꯦ ꯈꯤꯇꯪ ꯂꯩꯊꯕꯤꯕ ꯌꯥꯕ꯭ꯔꯥ ꯈꯣꯟꯊꯥꯡꯁꯦ ꯑꯅꯤ ꯊꯣꯛꯄꯁꯤꯅ ꯑꯩꯈꯣꯏꯗ ꯇꯥꯕꯁꯦ ꯈꯤꯇꯪ ꯋꯥꯔꯦ ꯂꯧꯁꯤꯟꯕꯗꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯍꯣꯏ ꯁꯥꯔꯈꯤꯇꯪ ꯆꯠꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯍꯜꯂꯣ ꯇꯥꯕꯤꯔꯕ꯭ꯔꯥ ꯖꯌꯥꯃꯅꯤ
ꯍꯣꯏ ꯁꯥꯔ ꯇꯥꯖꯔꯦ ꯑꯗꯣꯝꯒꯤ ꯋꯥꯐꯝꯁꯦ ꯑꯃꯨꯛꯇꯪ ꯍꯟꯅ ꯍꯥꯏꯕꯤꯌꯨꯕ ꯁꯥꯔ ꯑꯩ ꯃꯃꯥꯡꯗꯗꯤ ꯐꯣꯟ ꯀꯌꯥꯔꯛꯇꯤ ꯇꯧꯋꯦꯕꯀꯣ ꯐꯣꯟ ꯇꯧꯕꯁꯦ ꯑꯝꯇꯁꯨ ꯐꯪꯖꯗꯕ ꯑꯗꯣ ꯅꯍꯥꯟ ꯇꯧꯕ ꯃꯇꯝꯗ ꯅꯍꯥꯟꯗꯤ ꯐꯪꯉꯦ ꯑꯗꯨ ꯅꯍꯥꯟ ꯐꯣꯡꯗꯣꯛꯆꯕꯗꯤ ꯉꯝꯖꯍꯧꯗ꯭ꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯁꯥꯔ ꯖꯦꯝꯁꯅ ꯁꯟꯗꯣꯛꯄꯤꯔꯤꯕ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯁꯦ ꯃꯃꯥꯡꯗꯗꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯅ ꯁꯟꯗꯣꯛꯄꯤꯔꯝꯃꯦꯕꯀꯣ ꯁꯥꯔ ꯑꯁꯤꯁꯦ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁꯤꯗ ꯁꯨꯝ ꯁꯟꯗꯣꯛꯄꯤꯕ ꯌꯥꯗꯕ꯭ꯔꯥ ꯍꯧꯖꯤꯛ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯁꯟꯗꯣꯛꯄꯤꯔꯤꯕꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯈꯤꯇꯪ ꯈꯪꯖꯅꯤꯡꯕ ꯍꯣꯏ ꯃꯃꯥꯡꯗ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁ ꯁꯟꯗꯣꯛꯑꯝꯃꯤ ꯍꯧꯖꯤꯛꯅ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯁꯟꯗꯣꯛꯏ ꯍꯥꯏꯗꯅ ꯑꯗꯣꯝꯒꯤ ꯋꯥꯐꯝ ꯊꯝꯕꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁ ꯑꯗꯨꯃꯛ ꯁꯟꯗꯣꯛꯅꯅꯕ ꯑꯗꯨꯃꯛ ꯍꯧꯖꯤꯛ ꯀꯟꯅ ꯑꯗꯨꯃꯛ ꯍꯣꯠꯅꯔꯤ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯁꯪꯗꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁ ꯑꯗꯨꯃꯛ ꯁꯟꯗꯣꯛꯔꯛꯀꯅꯤ ꯑꯗꯨꯕꯨ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯦꯠ ꯅꯥꯏꯠ ꯁ꯭ꯇꯣꯔꯤꯁꯨ ꯑꯗꯨꯃꯛ ꯑꯩꯈꯣꯏ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯁꯦꯔꯤꯁꯁꯤ ꯑꯗꯨꯃꯛ ꯁꯟꯗꯣꯛꯆꯅꯅꯕ ꯑꯗꯨꯃꯛ ꯁꯦꯝ ꯁꯥꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯇꯝꯁꯤ ꯈꯤꯇꯪ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯕ ꯃꯇꯝꯗ ꯁꯪꯅꯗꯕꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯗ ꯑꯗꯨꯃꯛ ꯇꯥꯖꯕꯅꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯣꯏꯗꯅꯃꯛꯀꯤ ꯑꯗꯣꯝꯅ ꯄꯥꯝꯕꯤꯔꯤꯕ ꯀ꯭ꯔꯥꯏꯝꯁ ꯔꯤꯄꯣꯔꯠ ꯍꯥꯏꯇꯥꯔꯦ ꯃꯁꯤꯁꯨ ꯑꯗꯨꯃꯛ ꯁꯟꯗꯣꯔꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯗꯨꯃꯛ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ ꯃꯇꯝ ꯈꯤꯇꯪꯗꯤ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯇꯦꯟꯁꯤꯟꯖꯒꯦ ꯁꯥꯔ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯒ ꯍꯥꯏꯖꯍꯧꯒꯦ ꯍꯥꯏꯕꯤꯌꯨ ꯁꯥꯔꯁꯦ ꯁꯥꯔꯅ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯏꯁꯩ ꯁꯛꯅꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯁꯥꯔꯅ ꯑꯦꯡꯀꯔ ꯑꯣꯏꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯇꯩ ꯑꯇꯣꯞꯄ ꯑꯦꯡꯀꯔꯗꯤ ꯑꯣꯏꯕ ꯌꯥꯗꯕ꯭ꯔꯥ ꯁꯥꯔ ꯈꯛꯇꯅ ꯑꯣꯏꯔꯤꯁꯤ ꯁꯤꯒꯤꯗꯤ ꯈꯪꯖꯅꯤꯡꯕ ꯃꯁꯤ ꯑꯩꯍꯥꯛ ꯈꯛꯇꯅ ꯁꯒꯣꯜꯁꯦꯟ ꯈꯨꯗꯤꯡꯗ ꯄꯨꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯍꯣꯏ ꯇꯧꯕꯇꯕꯨ ꯁꯒꯣꯜꯁꯦꯟꯁꯦ ꯑꯩꯉꯣꯟꯗ ꯃꯇꯝꯁꯦ ꯇꯥꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯃꯇꯝꯁꯦ ꯈꯔ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯖꯕ ꯃꯇꯝꯗꯀꯣ ꯑꯗꯨꯅ ꯌꯨꯝꯁ ꯀꯩꯁꯗꯒꯤꯅ ꯏꯔꯥꯏ ꯐꯥꯎꯕꯁꯤꯅ ꯑꯩꯉꯣꯟꯗ ꯇꯥꯕ ꯑꯗꯨꯕꯨ ꯍꯣꯏ ꯑꯩ ꯈꯛꯇꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯣꯝꯅ ꯄꯥꯝꯕꯤꯔꯒꯗꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯅꯁꯨ ꯑꯗꯨꯃꯛ ꯃꯔꯛ ꯃꯔꯛꯇ ꯄꯨꯕ ꯑꯗꯨꯝ ꯌꯥꯎꯔꯤꯀꯣ ꯑꯗꯨꯒ ꯄꯨꯗꯕꯁꯤꯡꯁꯨ ꯑꯗꯨꯃꯛ ꯄꯨꯍꯟꯕ ꯌꯥꯏ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯇꯥꯈꯤꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅꯤꯅ ꯑꯩꯍꯥꯛꯀꯤ ꯁꯦꯗꯨꯜꯗ ꯆꯟꯈꯤꯕ ꯑꯣꯏꯕꯅꯤ나 ꯑꯗꯨꯃꯛ ꯑꯩꯍꯥꯛꯅ ꯑꯗꯨꯃꯛ ꯅꯝꯅ ꯄꯨꯖꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯑꯇꯣꯞꯄꯅ ꯇꯧꯕ ꯇꯥꯕꯤꯅꯤꯡꯕ ꯑꯣꯏꯔꯒꯁꯨ ꯑꯗꯨꯃꯛ ꯍꯥꯏꯕꯤꯔꯛꯎ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯗꯨꯃꯛ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯖꯔꯀꯥꯟꯗ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯅꯅꯕ ꯑꯗꯨꯃꯛ ꯀꯟꯅ ꯍꯣꯠꯅꯖꯒꯤ ꯑꯗꯣ ꯁꯥꯔ ꯂꯥꯛꯄ ꯋꯥꯐꯝꯒꯤ ꯁꯥꯔ ꯀꯩꯅꯣꯗꯣ ꯑꯗꯨꯗꯨꯗꯤ ꯌꯥꯎꯈꯤꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯍꯦꯝꯖꯤꯠ ꯂꯥꯡꯄꯣꯛꯂꯥꯛꯄꯝ ꯍꯧꯖꯤꯛꯁꯦ ꯃꯍꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯑꯦꯛꯁꯤꯗꯦꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯁꯦ ꯌꯨꯝꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯗꯕꯤꯗ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪꯗꯤ ꯌꯥꯔꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅꯗꯤ ꯌꯥꯗ꯭ꯔꯤ ꯑꯗꯨꯅ ꯃꯍꯥꯛꯁꯦ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯐꯝꯗꯒꯤꯅ ꯈꯣꯡꯖꯣꯝ ꯐꯥꯎꯕ ꯍꯧꯖꯤꯛꯁꯦ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯃꯉꯣꯟꯗ ꯈꯨꯗꯣꯡꯆꯥꯗꯕꯁꯤ ꯈꯤꯇꯪ ꯆꯥꯎꯅ ꯊꯣꯛꯄ ꯃꯌꯨꯝꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯇ ꯂꯥꯏꯔꯕꯅ ꯍꯦꯜꯂꯤ ꯍꯥꯏꯗꯅ ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯇꯧꯗꯅ ꯍꯧꯖꯤꯛꯁꯦ ꯀꯟꯅ ꯍꯣꯠꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯣꯝꯗ ꯂꯥꯛꯑꯒꯗꯤ ꯑꯁꯣꯝꯗ ꯇ꯭ꯌꯨꯁꯟꯁꯨ ꯂꯦꯞꯄꯅꯤꯅ ꯑꯉꯥꯡꯁꯤꯡꯒꯤ ꯃꯄꯥ ꯃꯃꯥꯅ ꯀꯔꯤ ꯍꯥꯏꯒꯗꯒꯦ ꯍꯥꯏꯕꯁꯤꯃꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯈꯟꯅꯕ ꯑꯃꯈꯛ ꯆꯪꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯁꯪꯕ ꯃꯇꯝ ꯌꯦꯡꯉꯀꯥꯟꯗ ꯑꯃꯗꯤ ꯍꯧꯖꯤꯛꯁꯦ ꯃꯍꯥꯛꯀꯤ ꯅꯥꯔꯤꯕ ꯈꯣꯡꯁꯤꯅ ꯀꯔꯤꯒꯨꯝꯕ ꯐꯔꯛꯑꯒꯗꯤ ꯑꯗꯨꯃꯛ ꯁꯣꯏꯗꯅꯃꯛꯀꯤ ꯃꯌꯥꯝꯒꯤ ꯊꯧꯒꯜꯁꯦ ꯇꯧꯔꯛꯀꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯃꯤꯀꯨꯞ ꯃꯇꯝ ꯈꯤꯇꯪꯗꯤ ꯉꯥꯏꯃꯤꯟꯅꯁꯤ ꯈꯨꯗꯛꯇ ꯂꯥꯛꯑꯒ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕ ꯍꯥꯏꯕꯗꯨꯃꯗꯤ ꯃꯉꯣꯟꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯃꯗꯤ ꯃꯥꯌꯣꯛꯅꯖꯔꯤ ꯍꯥꯏꯗꯅ ꯏꯆꯜꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯍꯧꯖꯤꯛꯁꯦ ꯇꯞꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 9-10 ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯟꯒꯗꯧꯕ ꯑꯗꯨ ꯈꯛꯇꯪ ꯉꯥꯏꯔꯦ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯄꯨꯈꯠꯄꯤꯔꯛꯂꯀꯥꯟꯗ ꯃꯌꯥꯝ ꯄꯨꯟꯅ ꯈꯟꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯅꯝꯕꯔ 7630944377 ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯁꯤꯟꯕꯤꯔꯛꯇꯨꯅ ꯏꯁꯥꯒꯤ ꯑꯣꯏꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯐꯝꯁꯤꯡ ꯑꯃꯗꯤ ꯊꯧꯔꯝ ꯁꯟꯗꯣꯛꯆꯔꯤꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯐꯕ ꯁꯖꯦꯁꯟꯁꯤꯡ ꯄꯤꯕꯤꯔꯛꯅꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯉꯝꯈꯩ ꯂꯩꯇꯅ ꯃꯌꯥꯝꯒꯤ ꯀꯣꯜ ꯉꯥꯏꯖꯔꯤ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯂꯥꯏꯟꯁꯦ ꯀꯛꯈ꯭ꯔꯦ ꯇꯠꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯇꯝ ꯂꯩꯔꯤ ꯌꯥꯔꯒꯗꯤ ꯀꯣꯜ ꯇꯧꯁꯤꯟꯕꯤꯌꯨ ꯀꯣꯜ ꯇꯧꯔꯛꯂꯀꯥꯟꯗ ꯏꯁꯥꯒꯤ ꯀꯃꯦꯟꯁꯤꯡ ꯐꯣꯡꯗꯣꯛꯄꯤꯅꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯍꯜꯂꯣ ꯇꯥꯕꯤꯔꯕ꯭ꯔꯣ ꯏꯁꯥꯒꯤ ꯔꯦꯗꯤꯑꯣꯗꯣ ꯈꯤꯇꯪ ꯂꯩꯊꯕꯤꯌꯣ ꯂꯩꯊꯕꯤꯌꯨ ꯍꯜꯂꯣ ꯑꯩ ꯊꯧꯕꯥꯜꯗꯒꯤꯅꯦ ꯇꯥꯕꯤꯔꯕ꯭ꯔꯣ ꯇꯥꯖꯔꯦ ꯏꯁꯥꯒꯤ ꯔꯦꯗꯤꯑꯣꯗꯣ ꯄꯨꯔꯥ ꯃꯨꯊꯠꯄꯤꯔꯣ ꯐꯣꯟꯗ ꯇꯥꯔꯁꯨ ꯌꯥꯕꯅꯤꯀꯣ ꯍꯜꯂꯣ
Hello, waru biroi line kaksari 747 loiba number ni yaiba makai khoi gi caller singna call tawbir ko matam da isagi radio do laitharaga lamna thambiyu natragana kitang lapna lerakanda call tawbiro ko ai khoi yamna apan bathok pai tare thoro masidi aduki matik khoi gi yamna luba thoro masu oibanina adom adomna khoi gi phongduk pining liba wafam singdo khoi gi radio si dagi kitang lapna lerakanda phongduk piyo haibo fam thamjari. Hello. Hello. Hello, tazare isagi mingal phum ga haibiyo. Ai tawan dagi ne. Mani mon ko we. Thagasari call tawbirak pa adum ge wafam kari lege. Mani mamang da caller khana khoi gi thaban tum ga da phongduk ki do. Hoi. Ai mo da de si yok sung yo ni ga hana thaban tum le shu. Khoi gi mani bo da le ba baza. Khoi gi ba kang le shabi al mali shu gyan ta ba khwa wat ba khan ba. Si mata nan jeng ba. Makatabiyo. Adua thaban tum se khoi sahi ma yam la ko ne du ga su matam cha na su ngo bi thoi ma ya ji wa ro do ba thaban tum ta me shao wa li ga di yok sung ge ho di ha ya ba ba sa re ma yam je ino dong ri kitang pu tung ching ba si wa ni hoi yam summe akhoi gi thabal se yoksang matam tangna lakpa se thabal je magi yoksang numit mangani natraga ni humni dugi manungda chapchana akhoi gi magun su leina ba hai tare chonghan ningbagi wafam phongdok pi bani adubu yoksang yodri ngai da sumaina thaban chong basidi amasu apan ba loina mak oi akai bu oi haidana adum ge wakhalon phongdok pi bani yamna thagasari yamna phajabo wafam ni makata na kai wafam thamin bale adua mai chen le mama ba chen na shi ka ni tin ni dra la khang dre le oi ge anga ji na tro ge ai sa ju di ma tong wali mai ma thum ta la chung hai be si hai bam thok la ba chen ai khali le hoi masi mappa mama da khatang inthok pasu masi lan gadra haina khali ko maramdi kari na matam da ma hojikan gi leinari ba irang sigi makha pon adi mappa mama oi basing na macha singbu he nang thabal chong ise makuk singu chalo thojo yaur jo gaina masi hai basi haram dogdi man dai tari aduna masi koi gi isa gi su makha pon na masi kitang di chatpa phabra haidana su khali wafum makha tabiu masi yar ga de al ma ni na tang hai bi ga di macha sing la me ma moi mama pa na hai ba ta macha gi na thoina kara gu ma sa dior ba la me ba du ba ya ma ne ti masi to phatte ha thinga ga di nei to ba du khan ba gi mota hoi yamna phajai ko yamna phajabo wafam ni tawba tab hoi macha oiba singda mapa mana khoi gi yekna ba ama oina ma ki wakal da khallaga haiba du di oiroi phana themaga nauraga ko phajana khoi gi hairaga de namak hiram khudi makta yada ba si kitang tang na thoi tare yada ba ama yaur samai mangda ama ani gumba yaw bu di yaw da ba chap mani dana aduna yariba makai mapa ama oiba singna su yamna phajabo wafam da wahaida macha oiba singbo thembiraga di madu su damak yada ba si yauroidra haiba gi thaja ba si haki makai de su thamsari hoi thagasari yamna phajabo wafam pukat pirai masigi damakta ngamkhai leitana mathangi caller dagi amuk karam ba phajaraba wafam sing pukat pirak i haibasi muk ekhoi myam punna khangminasi tanaminasi ekhoi gi makai dik haijaning badi ngasai mamang da haijabadu call slakselle. Hello. hoi sana thoi ngasai su call tat khre ko hoi ekhoi gi makai digi call kakcha bana sadi adubu call amuk to bire thagasari sana thoi kari wafam thamining balai mayamni haban jongoi matang da yamna ko pire ai mo le shi ta phontok jawge haibiyo tomi allaman mayam de khoi pok te yong ga leram ban haban jong bagi kumai gi leram me ado ni mangana gi leram me ko do gi le kem je corona de gi leram me ana ada kun thaji au yen de ko ba ko la thamjalaga ko gi tharok bai ta ta mayam de harang na bu pu e ba harau ba ji da aina jani ne na kram thok pe ai khana chen ba thok pe ai kina kana na control to bi doi no ba aduna ji je ai gi mo e du ya jani de aduna ji medic pe khadu thaga da ba te than gani ai bi gi no ju loi dai ri bani aduna angang ai ba si tammi ne tammi ba mayam ji ju ko gi thaban tong yang ani loi la aduna tarang kharang na han ba ko gi leila pina ki tarang na ba gi indara ko ji da mo hara ko mai gi tarang na mayam ji da pai kha thaga da mayam je ji gi ju kham ba yam nungai ja da hai tare gi mo loina si hai jara kai tham jara gi wahang amtang tham ko gi wahang amtang tham jahogi adom da hai tare ado hojik se ko gi parikha su tharanaba gi damakta matam lep khraba chhatra chhatri sing asigi hojik se adon su haibiri makhoi da su thabal chongba khotpa haiba se dama makhoi su pamam gani ko aduna makhoi su parikha su thaba thabal chongba harau ko mai su yahoning bai tare adom ge mo se kari no makhoi da pibining se ai mo ro ni lari ke khadana ona haning ba mo lai ko
ꯑꯩꯒꯤ ꯃꯣꯠ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯁꯤꯅꯤꯗ ꯑꯩꯈꯣꯏꯒꯤ ꯄꯔꯤꯈ꯭ꯌꯥꯁꯤ ꯂꯣꯏꯔꯀꯥꯟꯗ ꯊꯥꯕꯜ ꯆꯣꯡꯍꯟꯕꯁꯤꯅ ꯐꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯔꯤꯈ꯭ꯌꯥ ꯃꯃꯥꯡꯁꯤꯗ ꯅꯨꯃꯤꯠ 5ꯅꯤ ꯁꯤ ꯈꯛꯇꯪ ꯑꯣꯏꯅ ꯊꯥꯕꯜ ꯆꯣꯡꯍꯟꯕꯁꯤꯅ ꯐꯕ꯭ꯔꯥ ꯑꯅꯤꯁꯤꯒꯤ ꯃꯣꯠꯁꯤꯗ ꯀꯔꯤ ꯂꯦꯞꯄꯤꯒꯦ ꯑꯗꯣꯝꯒꯤ ꯋꯥꯈꯜ ꯅꯨꯃꯤꯠ 5ꯁꯤꯗꯤ ꯈꯛꯇꯪ ꯆꯣꯡꯍꯟꯕ ꯄꯥꯝꯃꯦ ꯑꯩꯒꯤ ꯃꯣꯠ ꯑꯣꯏꯅꯗꯤ ꯄꯔꯤꯈ꯭ꯌꯥꯁꯤꯒꯤ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯔꯤꯈ꯭ꯌꯥꯁꯨ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯥꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯌꯥꯝꯅ ꯐꯖꯕ ꯋꯥꯐꯝꯅꯤ ꯅꯨꯃꯤꯠ 5ꯅꯤ ꯈꯛꯇꯪ ꯌꯥꯎꯁꯪ ꯃꯇꯝ ꯑꯁꯤꯗ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯃꯒꯨꯟ ꯂꯩꯅ ꯆꯣꯡꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯑꯗꯣꯝꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯋꯥꯈꯜꯂꯣꯟ ꯑꯗꯣꯝꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯁꯨ ꯌꯥꯝꯅ ꯐꯖꯩ ꯑꯗꯨꯕꯨ ꯄꯔꯤꯈ꯭ꯌꯥꯁꯨ ꯊꯥꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯡꯑꯣꯏꯅꯅ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯏꯔꯥꯡꯁꯤꯃꯗꯤ ꯍꯦꯟꯅ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯗꯅ ꯑꯗꯣꯝꯅ ꯐꯣꯡꯗꯣꯛꯄꯤꯕꯅꯤ ꯃꯁꯤꯃꯛꯁꯨ ꯑꯗꯨꯃꯛ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯔꯣꯏꯔꯣꯏꯕ ꯀꯣꯂꯔ ꯑꯃꯇꯪ ꯂꯧꯈꯠꯆꯅꯅꯕ ꯁꯦꯝ ꯁꯥꯖꯒꯦ ꯃꯔꯛꯁꯤꯗ ꯉꯁꯤꯒꯤ ꯏꯁꯇ꯭रीꯃꯔꯁꯤꯡꯅ ꯌꯥꯝꯅ ꯐꯖꯔꯕ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝ ꯀꯌꯥꯃꯔꯨꯝ ꯐꯣꯡꯗꯣꯛꯄꯤꯔꯛꯏ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯔꯣꯏꯔꯣꯏꯕ ꯀꯣꯂꯔ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ ꯑꯍꯥꯟꯕꯗ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝ ꯉꯁꯤ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨꯕ ꯊꯤꯌꯥꯝꯗꯒꯤꯅꯦ ꯁꯥꯟꯇꯣꯁ ꯀꯧꯏ ꯀꯔꯤ ꯋꯥꯐꯝ ꯄꯨꯈꯠꯄꯤꯅꯤꯡꯕ ꯂꯩꯒꯦ ꯍꯧꯖꯤꯛ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯃꯇꯥꯡꯗ ꯁꯨꯃꯥꯏꯅ ꯃꯣꯠ ꯑꯃ ꯄꯤꯖꯅꯤꯡꯕ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯚꯣꯠ ꯀꯥꯟꯅꯕ ꯌꯥꯎ ꯄꯣꯟꯅꯕ ꯌꯥꯎ ꯇꯧꯅꯔꯦ ꯑꯗꯨꯗ ꯑꯀꯥꯕꯈꯩꯅ ꯑꯉꯥꯡꯁꯤꯡꯁꯤꯗ ꯍꯥꯏꯔ ꯅꯣꯏ ꯋꯥꯖꯔꯨꯔꯕꯅꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯑꯣ ꯆꯣꯡꯉꯣ ꯍꯥꯏꯔꯒ ꯑꯩ ꯕꯦꯟ ꯇꯧꯅꯤ ꯑꯗꯒꯤ ꯄꯥꯏꯔꯦꯞ ꯀꯔꯤ ꯀꯔꯥ ꯃ꯭ꯌꯨꯖꯤꯛ ꯂꯣꯏ ꯇꯧꯔꯅꯤ ꯆꯣꯡꯉꯣꯅ ꯆꯣꯡꯕꯅꯦꯕ ꯃꯃꯥ ꯃꯄꯥꯅ ꯀꯔꯤꯝꯇ ꯅꯠꯇꯦ ꯁꯤ ꯃꯃꯥ ꯃꯄꯥꯁꯨ ꯄꯩꯁꯥꯗꯨ ꯁꯤꯀꯤ ꯑꯃ ꯇꯤꯡꯗꯅ ꯑꯀꯥꯕ ꯃꯤꯈꯩꯅ ꯆꯣꯡꯍꯟꯕꯅꯦ ꯑꯗꯨꯅ ꯃꯁꯤꯗ ꯌꯥꯎꯁꯪꯒꯤ ꯃꯔꯤ ꯂꯩꯅꯕꯒꯤ ꯀꯩꯅꯣꯁꯨ ꯂꯩꯇꯕ꯭ꯔꯥꯅ ꯈꯜꯂꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯚꯣꯠ ꯀꯥꯔꯦ ꯃꯔꯝꯗꯤ ꯃꯣꯏꯅ ꯁꯔꯀꯥꯔꯁꯤ ꯄꯥꯏꯗꯣꯔꯕꯅꯤꯅ ꯃꯣꯏ ꯇꯧꯒꯦꯗ ꯉꯝꯃꯦꯕ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯅꯤ ꯑꯗꯨꯅ ꯀꯅꯥꯝꯇ ꯄꯨꯂꯤꯁ ꯂꯥꯛꯑ ꯊꯤꯡꯉꯣꯏ ꯈꯣꯠꯂꯣꯏ ꯆꯣꯡꯉꯨ ꯍꯥꯏꯗꯅ ꯆꯣꯡꯍꯟꯕꯅꯦꯅ ꯑꯩ ꯃꯣꯠꯇꯗꯤ ꯊꯝꯖꯒꯦ ꯍꯣꯏ ꯃꯁꯤ ꯍꯣꯏ ꯑꯃꯔꯣꯝꯗ ꯈꯜꯂꯨꯔꯒꯗꯤ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯃꯥꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯆꯣꯡꯍꯟꯕ ꯑꯣꯏꯔꯒꯁꯨ ꯍꯧꯖꯤꯛꯁꯦ ꯌꯥꯎꯁꯪ ꯃꯇꯝꯁꯨ ꯋꯥꯠꯂꯤ ꯑꯃꯗꯤ ꯌꯥꯎꯁꯪ ꯑꯩꯈꯣꯏꯒꯤ ꯄꯔꯤꯈ꯭ꯌꯥꯁꯨ ꯑꯗꯨꯃꯛ ꯅꯛꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯄꯥ ꯃꯃꯥ ꯑꯣꯏꯕꯁꯤꯡꯅ ꯍꯥꯏꯖꯕꯗꯤ ꯄꯔꯤꯈ꯭ꯌꯥꯁꯨ ꯅꯛꯁꯤꯜꯂꯛꯂꯕꯅꯤꯅ ꯄꯔꯤꯈ꯭ꯌꯥ ꯃꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯌꯥꯎꯁꯪ ꯃꯅꯨꯡꯁꯤ ꯈꯛꯇꯪ ꯑꯣꯏꯅ ꯊꯥꯕꯜꯁꯦ ꯆꯣꯡꯍꯟꯕꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯔꯣꯏꯗ꯭ꯔꯥ ꯄꯔꯤꯈ꯭ꯌꯥꯁꯨ ꯂꯩꯕꯅꯤꯅ ꯃꯥꯡꯖꯧꯅꯅ ꯌꯥꯎꯁꯪꯒꯤ ꯃꯃꯥꯡꯗ ꯊꯥꯕꯜ ꯆꯣꯡꯕꯁꯤꯃꯗꯤ ꯂꯥꯡꯕ ꯈꯣꯠꯄ ꯍꯥꯏꯕꯁꯤꯃꯗꯤ ꯅꯨꯡꯉꯥꯏꯕꯗꯤ ꯈꯔ ꯋꯥꯠꯂꯤ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯁꯨꯝ ꯐꯣꯡꯗꯣꯛꯄꯤꯕꯅꯤꯀꯣ ꯑꯗꯣꯝꯒꯤ ꯋꯥꯐꯝꯗꯨꯁꯨ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯄꯤꯕꯅꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯅꯤꯡꯕꯗꯤ ꯄꯔꯤꯈ꯭ꯌꯥꯁꯨ ꯀꯥꯏꯗꯅꯕ ꯑꯗꯒꯤ ꯌꯥꯎꯁꯪꯁꯨ ꯀꯥꯏꯗꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪꯒꯤ ꯑꯕꯦꯔ ꯇꯩꯗꯅ ꯈꯣꯠꯇꯅ ꯃꯇꯝ ꯃꯥꯡꯍꯟꯕꯒꯤ ꯃꯍꯨꯠꯇ ꯇꯣꯉꯥꯟꯕ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯁꯤꯡꯅ ꯁꯤꯜꯂꯤꯕ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠ ꯂꯣꯝꯗ ꯑꯉꯥꯡꯁꯤꯡꯁꯦ ꯃꯥꯏꯌꯣꯟ ꯑꯣꯟꯁꯤꯟꯕꯤꯔꯒꯗꯤ ꯑꯗꯨꯃꯛ ꯃꯁꯤꯗꯒꯤ ꯀꯥꯟꯅꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯧꯕ ꯌꯥꯏ ꯑꯗꯨꯒ ꯌꯥꯎꯁꯪꯒꯤ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯁꯨ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯅ ꯃꯌꯥꯝ ꯄꯨꯟꯅ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯗꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯒꯤ ꯊꯧꯔꯝ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯅꯅꯕ ꯃꯌꯥꯝꯗꯒꯤ ꯑꯌꯥꯕꯁꯤ ꯂꯧꯖꯒꯦ ꯊꯧꯔꯝ ꯇꯥꯕꯤꯔꯤꯕꯁꯤꯡ ꯑꯩꯍꯥꯛꯅ ꯈꯣꯝꯈꯤꯕ ꯋꯥꯐꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯆꯅꯅꯕꯒꯤ ꯇꯥꯟꯖꯥꯁꯨ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯁꯔꯨꯛ ꯌꯥꯕꯤꯈꯤꯕꯁꯤꯡ ꯑꯃꯗꯤ ꯀꯣꯜ ꯇꯧꯔꯛꯂꯒ ꯂꯥꯏꯟ ꯐꯪꯍꯧꯗ꯭ꯔꯕꯁꯤꯡ ꯅꯤꯡꯍꯟꯅꯕ ꯇꯧꯕꯤꯒꯅꯨ ꯉꯁꯤꯒꯤ ꯄꯨꯡꯐꯝꯁꯤꯃꯛꯇ ꯍꯌꯦꯡꯁꯨ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯝꯖꯔꯤ ꯃꯇꯝꯗꯨꯗꯁꯨ ꯃꯌꯥꯝꯅ ꯀꯣꯜ ꯇꯧꯕꯤꯔꯛꯂꯒ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝꯁꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯀꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯃꯌꯥꯝꯗꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯇꯦꯟꯁꯤꯟꯖꯔꯤ ꯊꯧꯔꯝ ꯇꯥꯕꯤꯔꯤꯕꯁꯤꯡ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ